Lengbirakliba khudingmakpu ahanba maktada taramna oksari ikonglona khurumjari. Committee of Civil Society Kangleipak na sinjalangzariba Kangleipak Manipur gi Puwarida Meeyamgi Ahanba Leingak Leikhiba Numit 18 October 1948 ngasi karigidamak pangthoklibano. Southeast Asia da maning makhat tamna Palamba Leibak Kangleipak Sana Leibak British ki makuttagi ningkha tamlaba matung ningthaugi Leingak loisinduna Democratic Meeyamgi Leingak ama lingnabagi-damak Manipur Constitution Act semduna Meeyamgi mikhal pangthokki. Meeyamgi mikhal pangthoklaba matungda Meeyamgi mihut oina vote thadanaduna khallaba Meeyamgi mihut singna 18 October 1948 Ningthaugi Darbar Hall da Assembly semki. Hairiba Puwarigi yamna maru oiba numit asibu ningsingduna sahi kayagi mamangdagi asigumlaba yamna maru oiba historic and significance asibu miyam hupna khangminnanabagi-damakta Committee of Civil Society Kangleipak na 18 October ngasigi thorom asi pangthokjabani. Ngasigi thorom asida baton tawjaba matamda achinba kaya leirabasu kaithokpiduna ngasigi thorom asibu mapung phan binaboi-damakta amukkanna mayambu nolukjabaga loinana ngasigi thorom asigi mayaitangbanda lengsin binaba haijaruba matamda achinba leirabasu kaithokpiduna lengbirakpa ngasi kaikhumnajariba singbu daisda lengkhatpinaba kauksinjabagi tanjadu lawjage. Ikai khumnajariba mingoina panjarabada Dr. Moirangthem Nara Singh veteran politician bungasigi asigumlaba thoromasigi dais asida lengkhatpiraknaba nolokna ningsingjari. Mathangda kauksinjage Jitendra Ningomba President Committee of Civil Society Kangleipak ki President ki thopubiri bai kai khumnajariba bungasigi asigumlaba dais asida lengkhatpiraknaba nolokna ningsingjari. Mathangda kauksinjagi T.S. Bharat Singh Associate Professor CCSK Manipur University buchu lengkhatpiraknaba nolokna ningsingjari. Mathangda lengkhatpiraknaba nolokna ningsingjari K. Inder Kumar Singh Assistant Professor Department of Political Science GP Women College buchu lengkhatpiraknaba nolokna ningsingjari. Mathangda kauksinjage M. Lal Mani Singh, former Chief Engineer IEPC buchu ngasigi asigumlaba thoromasigi dais asida mayai tangbanda lengsinbinaba nolokna ningsingjari. Ngasigi thoromasigi mayai tangbanda lengsinbiriba kai khumnajariba singbu sililangliba singi maikaidagi ngamjaba khudol tambinabagi-damakta nolokna ningsingjari. Thagatsari ngasi sinjalangzariba Committee of Civil Society Kangleipak na ngasi sigumlaba thoromasigi mayai tangbanda lengsinbiriba ikai khumnajariba singbu ngamjaba khudon pot pikharbai matung tarakpa sidi ekhoigi thoromasigi mayambu taramna okpagi waron pibinabagi-damakta kauksinjagi L. Jenta General Secretary CCSK bu welcome address pibinaba kauksinjari. Ngasigi asigumlaba yamna historical oiba numit asida Committee of Civil Society Kangleipak
CCSK na sinjal langjaduna ngasigi asigumlaba Kangleipak Manipur gi Puwarida Meeyamgi Ahanba Leingak Leikhiba Numit asigi thoido hendokna mayai phambak da phambiriba achinba kaya bu kaithokpiduna ngasigi asigumba thoram ase yaudaba yade yam historical oiba numit asi ekhoina mibung khuding mangna khangjinba amadi khanghauba loinana masigumba wafamsing asi nainadaba yade haiduna lengbirakliba ngasigi mayai tangbalda phambiriba kegi kai khumnajariba ming oina hangatjarabada Dr. Morangthem nara yamni kai khumnaraba khoigi veteran politician khoigi oja asibo ngasigi asigumluba thoram masida lengbirakpagidamakta chenjal langjariba singi maikaidagi kai khumdaba amadi nolokpa uchari loinana ngasigi Committee of Civil Society Kangleipak CCSK gi yamna maru oina thau pubiriba khoigi kai khumdabada matik charaba President gi phampham langda phambiriba mingoina hangatjarabada Jitendra Ningombabu ngasigi thoram masigi mapung oiba thaugai pubiriba asigi damakta ngasigi chinjal langjariba Observation Committee na kai khumdaba amadi nolokpa uchari ngasigi asigumlaba thoram masida ekhoina haija chacharubada yamna harauna yabirakpa amadi ngasigi thoram masibu yaudaba yade haiduna achinba kaya kaithokpiduna lengbirakliba mingoina hangatjarabada ikai khumnabada matik charaba TH Bharat Singh CSSEIP Manipur University busu chinjal langjariba singi maikaidagi nolokpa amadi ikai khumnabu uchari mathangda ngasigi asigumluba thoram masigi mari subada mingoina hangatjarabada K. Indra Kumar Singh Associate Professor Danamanjuri University hariba oja asibusu ngasigi thoram masi achinba kaya khaithokpiduna lengbiraklaga ngasigi thoram masi khana nainaba amadi mapung phahanbada saruk yabibagidamakta chenjal langjariba singi maikaidagi taram okpa amadi ikai khumnaba uchari aroibada ngasigi thoram asigi former chief engineer matamaduda pubiramba chief engineer NHPC mingoin hangatjarabada ekhoigi oja M Lalmani Singh oja asibusu achinba kaya kaithokpiduna ngasigi thoram basi mapung phangani haina achinba kaya kaithokpiduna lengbirakliba oja asibuju chinjal langjariba singi maikaidigi hanna ikai khumdaba amadi nolokpa uchari loinena ngasigi mayai phambakta phambiriba oja sing asibu chinjal langjariba singi maikaidigi nolokpa amadi taram okpagi waron thamjari ngasigi asidasu natana ngasigi JN Manipur Dance Academy Hall asida lengbirakliba khoigi Kangleipak Manipur asida punna hingminnariba ima iben mahiroi sing oja amadi khudingmak loinena ngasigi thoram asibu miyamda mapung phana hena miyamda khanganba uhanba asigi thaugai pubiriba live thabiriba extreme amadi loinena ngasigi print and electronics media khudingmakpu chinjal langjariba singi maikaidagi hanna ikai khumdaba amadi nolokpa uchabaga loinena ngasigi thoram masigi welcome amadi ikai khumda utpa waron matang aswaida tension jage Tagasari Mayambu Taramno Puki Waron Miyamda Pibiramba El Gentas General Secretary CCSK Buthagachari Mathanga City Kangleipak Manipur gi Puwarida Meeyamgi Ahanba Leingak Leikhiba Numit 18 October 1948 ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯔꯤꯒꯤꯗꯃꯛ ꯄꯥꯂꯟ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯌꯥꯝꯅ ꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯟꯖꯒꯦ ꯑꯁꯩꯕ ꯂꯨꯋꯥꯡ ꯀꯟꯚꯦꯅꯔ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯕꯨ ꯀꯧꯁꯤꯟꯖꯔꯤ
Ahanba maktada ngasiki Kangleipak Manipur gi Puwarida Meeyamgi Ahanba Leingak Leikhiba Numit 18 October 1948 masigi yamna maru oiba nunggi oiba wanthok adubu khangladuna sakhangladuna sahi kya gi mamangdagi Committee of Civil Society Kangleipak CCSK na sinduna lakpa 18 October observation asida isagi thabak achinba kaya laibirabasu leipakini miyamgi ni khanbiduna masigi thorom masim pung phan bigi haina khanbiduna athoiba lengbirakpa oina mingoina panjarbada Dr. Moirang Them Nara veteran politician Manipur gi saknairaba adukumba oja sibu kai khumna buchari nolokchari loina hojik CCSK ki Committee of Civil Society Kangleipak CCSK ki President ki Pampubiriba oja Jitendra Ningomba kai khumna buchari loina oja mingoina panjarbada oja T.S. Bharat Singh Associate Professor CCSK Manipur University loinana oja K. Indra Kumar Associate Professor Dhana Manjuri University loinana Uncle Ekai Kunra Jaraba Maibam Lalmani Singh former Chief Engineer NISPC oja ahumbusu ikai khumnabu uchari ngasigi yamna significant oiraba adugumlaba Southeast Asia da maning tamna haina humna palamba adugumba leipak amagi ahanba universal adult franchise pangthoktuna miyang mihut khallaba matungda ningthaugi darbarda ahanba oina pangthokhiba adugumba assembly numit mifam phamkhiba numit adubu ningsingjaduna ngasi maksu pangthokjariba sahi kyagi mamangdagi akoina CCSK na sinduna lagliba sumba thorom masigi paring naina chatharakpa sahi khudingi leptana chatharakpa thorom masigi nunggi oiba koigi samlappa warol adu miyamda nulungna thamjari loina masigi lengchen biriba imaibel murmapang isechal tongan ba CSO sing press media gi silnaw singbu wafam basi thamjadrigi mangoinana nolukna ikongnona ikai kunno uchari Kangleipak mingasimak yamna wahan thok leiba lamdam masigi haurok longa yamna mari leinaba amadi tanaba thanaba yadraba amani ningthorel kaya na mana palingai matamda wakhal loksing kaya puthokuna thongat piramba amadi semkap pirambana ngasigi mirol asigi thagase yoraglibani puwarige lam hanganna yenglubada lamdam masina sauthok chaningai oiba thodok kaya ama leikhibagum awaba kaya su loina rakhidaba natte adubu punna khanna nainarubada khangbangam khibadi lamdam asigi aikhoigi ipa ipu singdi mina lakchaba yadaba mathona maringjel leba oikhi maduna maram oiraga salanda su yamna thauki salanda yamna phaba oikhi haibasu aikhoi khangjinbada yamna mak maruoiba ma oiri yunlon aduna leiminariba leibak singa kari mari thamgadage karamna loinagadage haibana chingba kayasu malemgi thakta iduna thambirami unumak singdu hangatna yengduna ngasigi mirol asina kari thaudang lokpham thoi haibase nainaba yamnamak chungani adungai 1891 Anglo Kuki lan asida Kangleipak Manipurna British ki makhutta maithi khibadagi British Crown ki makhada ningthau panba leibak ama oina leikhi Matamasida lamdamasigi lengak lon kunai lon senmit lon amadi lining lon da angakpa phangna ahongba kaya lakhi
मियाम अमदी निंगथौ लेंगाक अनि की मरक्ता नाकन अमरोमदना ब्रिटिश अमदी निंगथौ अनि की मरक्ता चयेतनब कया अमसु लेखि असुमना लैरमलबा लैबाक सिना हाइबदी ब्रिटिश की वायल मखादा सही यांखै तरुक चुपना लैरमलबा मतुंगदा 14 अगस्त 1947 दा कंगलेपाक मणिपुर अमुक हन्ना निंखा तंबा लेबाक अमुक ओइरखी ब्रिटिश की फिराल चिंथदुना पाखंग येकपा फिरालना नोंमदोल अतिया हाइना हुमना पाइखी ब्रिटिश न मणिपुर थादोकलमलबा मतुंग लेबाक असिना करमना अमदी करम्बा मवोंगदा लेगदगे हाइबगी चरांगनबा कया अमसु लेखी मरक असिदा मतमदुगी निंगथौ महाराजा बोदर चंद्रना अयाबा पीदुना अनौब मणिपुर अमगिदमक लेबाक ngakloन सेमननबा याथंग पीबीखी मणिपुर स्टेट कॉन्स्टिट्यूशन एक्ट 1947 सेमखी मदुन मरम ओइरगा 1948 की जून थागी अरोइबा चयोलदा मिखल पांगथोखी मिखल असे डेमोक्रेटिक फॉर्म ऑफ गवर्नमेंट अमदा युमफम ओइखी मियामना पांबा मिउतसिंग खन्नबगी मिखल ओइखिबना मिखल असे असुकी मतिक मरु ओइ असुकी मतिक सिग्निफिकेंट ओइ साउथ ईस्ट एशिया की मनिंग तंबा लेबाक सिंगी मनुंगदा इरिपाक इरमदम कंगलेपाक मणिपुर असिना अनिसुबा मिखल पांगथोखिबा लेबाक अमनी हाइना लेबाक पुनमंगना सखंगनखी मिखल असिदा माय पागलबा मिहुत सिंगदुना लेंगाकपा हौननबगिदमक मतमदुगी दरबार हॉलदा 18 अक्टोबर 1948 दा अहानबा लेजिस्लेटिव असेंबली मिफम पांगथोखी हाइरिबा मिफम असिबु कंगलेपाक मणिपुर की पुवारिदा मियामगी अहानबा लेंगाक लेखिबा नुमित 18 अक्टोबर 1948 हाइदुना खंगनरी नुमित असिमक कंगलेपाक की मियामना मतम पुंबदा निंगसिंगदुना लेहौनबगिदमक कमिटी ऑफ सिविल सोसाइटी कंगलेपाक CCSK ना सिंदुना होखिबा सही क्या की ममांगदगी ngasi phawba observation ase pangthokuna lagle hajaningba wafam kharadi lamdam asigi mirol miyamna kari khangba mathau taribage hojik kari khannaba bakal lisang thadaba mathau taribage haiba asini british na manipur thadoktuna chatkraba matungda sahi kaya mikha ponduna leiruraba miyamna ningtambagi mahau phangduna wakhal leitana leikhibra तेलबा मतमदुदा लेरंबा पॉलिटिकल पार्टी सिंगना लेबा किदमक करी करी थौदांग लौबिखिबगे लौबिरंबगे अवोनबा अनौबा मणिपुर अमगिदमक लमदम असिदा लेमिनरिबा फुरुप सिंगी लुचिंगबा सिंगना पुन्ना हिंगमिन्ननबगिदमक करी थौदांग लौखिबगे मतमदुदा जुमलोन नदुना लेरिबा नोंचुप लोंगी लेबाक सिंगना मणिपुरदा करंबा मियेंग येंखिबगे हाइरिबा वहांसिंग असे यामनमक मुरुइबा हंगदब्रा यादबा वहांसिंग ओइरगली पुनमक सिंगी पाउखुम खंगलबा नैनरबा मतुंगदा ngasimak lamdam asida thokliba thaudo wathok asidagi khara khakta oirabasu kanba ngambagi thauna soidana pigani khanduna thorom mase pangthokjabani CCSK na numina sina lakpada lamdam asigi miyamda ahenba thauna pangal loksing piba oirasanu haibagi achetpa thajabadusu thamjari हारिबा वफम खरसी थमजरगा अखोगी कीनोट की वफम असी मतंग असिदा टेंशन जरी लोइनना ममांगदा हाइखिबा मतमदा एंग्लो कुकी वार हाइरबा माले सेंदोक पिरमो हाइना ताकपिरे एंग्लो मणिपुरी लान असिदा हाइबनी मंचगिदमक्ता गापिगनी थैंक यू थागतजरी
keynote address pibirambai kai khumnazari bawaza asaiba luwa namiyamda yamna kupa waron ngasigi pangthokliba sigi matang thambirami mathanga sidi kauksinjagi kai khumnazari ba mingoina panjarabada L Lal Mani Singh former chief engineer NISP Shibu ikai khumnajabaga loina na kauksinjari Biriba Imai Bell Isini Noxing Punama Punoluna Kormderi. I Nangajagadari I technical amana historical weva Amadi Akogi Hokibu Warisibu Nango has a yam Nangato Pirambaya Mamda. I did basically I did in the Nerni, I get a bomb Adubu. Ngasi film chita akoina khara thengna jarak pado mayam ge mang da puthok chabni masida kariguma akai ba soiba yor chu ngakpiyo ngasi gi event se 18 October 1948 ta haukhraga haibadi Maharaj Bodhisandana ekoi bu Magi assembly da matamdugi assembly se ekoi parliament siga manabawni se ekoina mase ekoina national assembly hana ko boye se Pakistan da lei national assembly hai parliament hai de adugumna ekoi gi se mase national assembly ni adubu laibok thibadi ekoi Queen is at Pangam Kidavasini. Aduka Loina Lorana, a Kogi Inningto Buddhisandra Maharajna Numituda Mana Ani Tonga Session de Piram Rankale Amana a Kogi proclamation. Masi Aina copy of Toksarga, see a Kogi CCSK Kambuda Sinazaramge, Mahaki Emana objecting to Kainoje. Adigi Anishuba Mana Man assembly da Wanganki. Masida English na masung Maiterona Handui. Ahanba Kisan English Tang Altani, Maki M. Adigi Mahang historical background Karilerami, Manipur Sida, Adagi Mana Karamana new constitution Burakni Matam Duda, Adagi Sinasing was Yawi Adagi, Akoi the industry Gramana Legani, even Akoi power project Kasimana, Kalami. I looked up project Germany, Adubu. Leikhiba Numit 18 October 1948 se ekoi pokring ai wane haide ekoi je 1949 da pokri adu event si di mana hodo mi je 1948 ni kaya yamna sang na mana ubirong ge ni adigi location wise ina mana khalam je jiribam more ga che ma khalami si manung si para ga khangbi gani si ai CCSK gi kangbu dai sin rejarong ge adu adigi ani suba mana ekoi gi Kaino say, Sigi event saying a CC Targa the 77th event ni. Aduga Sahina 76 Sure. Adigi Mathanga, Huziki, Akogi, Manipur State Constitution Act 1947 say. Hingli, Natragas, Lahidre has day. Akogi, Ima eventing Amadi Sinasing Pariba mobile, see the Yaw Leroni. Madhuda Manipur State Constitution Act 1947 hana Google dasang view. Adida aduga scroll to view Google do open door matungda aduda matang pangbigani kariyana pangada ge heda hena interesting of the kainogi the pabi Wikipedia gi chapter duda madaiduda ekogi maitai masa horom Sudhir Kumar Gawamana ekogi marksi Jain University da Mana Magi thesis amada Manipur gi constitution expire and e have. Whereas Samit Kumar Das Koba Amana Samit Kumar Das Koba Amana Akogi Magi can say Man Ebat Hosiki them Pangigani Adu
माना करी है ना हर मगे वो अखोगी मागी validity से not yet over with the signing of the merger agreement. मसीद जनवरी से अखोगी constitution जी हिंगली है बमगा सीरे है बम सीरे है बस इन्हें मैते मिचानी अदुगा हिंगली है री बस इन्हें मयांग मचानी मसी मैकमिलन की publication हमारे तेंगने बिगनी अदुना अखोई मसी चुम्मी और लाली है बसे अखोई हंजन ना यंग बताए चुम्मा का न करीनो करी थबक तो गनी लालगा ना कोई करी तो गनी है बजी अखोई ठीब मथौताई सिगा लोने ना हाउ की वह चैप्टर दा अखोई सही तरह कॉन्ट्रैक्ट पर थोकरबा मतुंगदा Treaty of Yandabuchi 24 February 1826 दा साइन तौने सिगी मरमदा को अखोई कैप्टन JJ Snodgrass को वमना अखोई ब्राह्मीज की वारीदा ईबदे यौरमेबा कमाई तौगे वो अखोई मैतई से मखोइना करवमदा लोटलगा थमगे हाइजे अखोई ट्रीटी ऑफ यांदबो अइना पनबई मरमदी अखोइना ngasibaw manungda kanamatana yengjanbirimde article 11 sida अखोई कोई नेटिव सिंगसि मफमदा हलनगदोने जे मदमदुदा अखोई मणिपुरदा लेरंबा population जे more than 6,50,000 दगी थोई पंगहेन हेलमोय तारमोय है ना आर ब्राउन कोबा मणिपुर की political agent होरंबा मना मागी political agent की report अमदा करी है ना है ये वो मागी मदिसु 1886-87 की report ने अदुदे इरम्मी मदुदा अखोई 6,50,000 not fewer than 6,50,000 है ना अदुगा अखोई land जे हंजला मतंग दा अखोई population जे मसीना मुक BC Allen कोबा अमना मागी gazette notification gazetteers of Manipur and Nagaland है ना अदुदना 3,000 able person है नहीं ये वो अखोई 6 लाख रहा population 6 लाख के है ना रहा population दो समझ 3,000 खत्ते दंगाई है ना मसी वो मुक प्रूफ तो वो है ना ऐना मुक Lord William Bentinck माना मागी नोट मदा Lord William Bentinck ने जी अखोई ईस्ट इंडियन कंपनी की ब्रिटिश की अखोई इन्होंने गवर्नर जनरल ने माना कलकत्ता लाएंगे दा 1833 दा मान इरम्बा दा मणिपुर की population जे not more than 30 to 40,000 है इरम माना मधु इवे मरम दी मतम दे मणिपुर ले भी से यान expensive होगा से कखत के न होना रखता मतम दी political agent ने थिंगक पा अदेगी मरम दी नंग न मसी लखो कितार दी मसी आईबू है दी political agent जी वो मणिपुर वो ब्रह्मादा surrender तो कसा माने आई मंगमोई है ना मधुसु अखोई मैकलॉक की मतम नरी याम करना ये न खिबदी अदु सुगम मयाम से लेबसिना अखोई की मांग की बमी से अखोई न ngasiदी अखोई मयाम से न थीरी से असम दा त्रिपुरा दा बांग्लादेश तो थी लेरेबो अखोई ईस्टर्न सेक्टर से दा थी द्रेबो कोई अदु हंदक की बांग्लादेश की सॉरी ब्रह्मा की हजी जुनता की क्राइसिस सम थोलको से सिदा मैतई सिंग जे काय काय दे लई है जे अखोई न मैतई येन थी दे अमता थी खंगरोयबा कठी है न थी रसु थी खंगरोयबा कठे है जे ब्रह्मीस ना कोई मैतई सिंग को कठे है न खंगे अदुगा कसे हरगना सान सिंग सिन खंगेबा अदुबु ब्रह्मीस ना ngасai की 1826 की लान से लोरो मतों अखोई की सी लोकेशन सिंग से काय यामना साइथोखी गेबु मोइदा मरुबा तुरेन खरलै हाइदि सिंधुविन इरावती सालविन सत्यांग कोबले सिगी मरीन सिदा लोई सखाई की दना आ काचिन स्टेट होबो योंग ले अदुना ngасai की अखोई की population जे सोमदने हेन लेयो अदु मसी मयाम से अखोई हौजि थिजन मतम मोइद्रिब्रा अदुगा अखोई की लेरमेबा किनो से constitution जी हिंगली और सीरे जे ngасai की इमाई बेन सिंग पाइबिरिबा इसिनाउ सिंग पाइबिरिबा मोबाइल लो याउरिबा दो हांगदोगा यंगबिउ अदु अखोई थौ नतब्रा हैना
ai ngang budi yam ngang ni idea am lei adubo ai ngasi yun di matang sis mulai loisan jarge aduga mayam chung ngang na bidang ta ai sem tension jarge. Thank you very much. Thagasari Sir M. Lalmani Singh, former Chief Engineer, NSPC, Buhaningari Tena Thagachari. Mathanga City Kaushin Zege, Kai Kumnazari Sir K. Inder Kumar Singh, Assistant Professor, Department of Political Science, GP Women College, Bu, Nasiki Taromasiga Marilena, whom Kradang Miam, the Tambina Nolona Kaushin Zari. Masigi Committee of Civil Society Kangleipak Sindiriba Manipur gi Puwarida Meeyamgi Ahanba Leingak Leikhiba Masigi Numit ki palan sida khoi maya gi tangbil lengsing biriba to dong nei kai khumna jaraba khoi ahli bungo Dr. Moirang Them Narasing CCSK ki President Jitendra Ningombam Associate Professor Manipur University gi khoyo Jawaharlal amadi hojikta ai mang dangang bi khiba halibungo former Chief Engineer NSPC M Lalmani Singbu Ahanba maktada kai khumna mo uchari loina na ngasigi puwari gi yamna maru oiba tangkak amada thokkiba aikhoi gi thaudok madu sigi ningsing bagi thauram sida Mafam kaya dagi lakpiriba ahalaman lai guru imai bel maira pai bi lup ki luching basing youth sing khwai punamaki mafam da ayang kok nona khurum jari thoidokpa puwari gi wafam da ai sangjar hoige adubu aina panjaning badi khanong po asia da aikhoi gi 1947 da aikhoi gi election Taunabagi damakta amadi Manipur gi Constitution Act 1947 se linkhatnabagi damakta semnabagi damakta Bharat ki Constituent Assembly semkhiba adumaina Manipur gi Constitution making body haidana semkhi hairiba body sida Manipur sida khundaminari ba yelhomi amadi yelhomi na taba kharangan nadi lakraba kangu singi mihut loina yauraga Constitution making body se aikoi semkhi aduga 1947 gi Manipur Constitution Act ki makhada akhoi gi universal adult franchise haidana mipung khuding ma vote thadaba madu paisa gi nate education gi nate ngasi ma democracy chatnariba mafam sida taunariba sumaina 1948 ta yamna nganna aikoina sen gi larik laisu gi ina kera khunbi khenaba leitana vote thadaba yaba mipung khuding vote thadaduna aikoi gi ahanba National Legislative Assembly natraga ikhoi gi National Legislature ama linkhathi adugi inaugural session ni 18 October 1948 haibasi matamduda power si monarchy dagi elected National Assembly da transfer tawkre ikhoi da lerise constitutional monarchy ni maramdi Maharaja Bodha Chandra se sumna tagi ikhoi gi titular head hairi sineba maming dangai raba ritual gi power khara leiraga political power executive power judiciary power punamak se magi institution dunda sinagrwa matamne adubo laibak thibadi 1949 gi September kunma thoida major agreement ama sign thoki masigi sign tongna basi angak pamakhal gi dharma ni aikhoi gi matamdugi IAS ICS Indian Civil Service ama yawi Nari Rustamji haidana Government of India gi site gi mangna larik ama irami The Enchanted Frontier ana maduda mana sumna Sardar Vallabhbhai Patel unaba chatpa matamda Maharaja Bodha Chandra na major agreement se sign taw yadre haidana ma unaba chatpa matamdani was they are not a general in Shillong na hairam hai Shillong da khoi general lama leitabra haibadina yadraga su nampu do loksalo haibaduni ingit piramise matamduda Mumbai gi hospital da Sardar Vallabhbhai Patel
cancer naraga akan ba maji sigadawgi mawongda lay kanapta khangan gide maramdi mas Iron Man of India na hainai state mayam si loksin ba matamda mahaki achouba khut ama yawkhibani mapu aikoina India gi Iron Man of India na hai ado masigi akupa marol se aikoina chithi chanaba si yenge hairak taragadi matamduda chatpada yawkhiba mayeng bam Ananda Mohon iba Silong lising amaga chamapan ni fumapan haidana Bengali mayeng na iba larik malaybani masimayam pasin bada kanagani madugi enacture da chithi da inari base 3 days ki dharma se aduna diwan ga power gi matang da mari yenarpada Silong gi red lane si da chatpa matamda akhoi gi military personnel mayam se plane quota akhoi gi kai haini phijam selaga loin lega house arrest torga thamkhibani aduga sign tongnakibani aduga 15 October da laukthorapani hangba yabadi matamdugi merger agreement sa matamdugi leiriba National Assembly na ratify tawkhibra tawkhite ratification tawkhite people's ki representative ki body duna ratification tawkhite aduga National Assembly masana akhoi se dissolve tore have dubo high khide adum muthat kharabani adu itargadi matamdugi National Assembly se hingibra natraga si khrabra haibudu si achobu wahang amani maramdi kainoda agreement su ratification tawkhide aduga National Assembly dusu dissolution tawkhide adugi mamangda 11 August 1947 da standstill agreement and instrument of accession instrument of accession ki makada powers union government da defense ne foreign affairs ne haibadi external affairs ne ade currency and communication sini aduna taba power gaidi aikhoi gi state sida lairami adubu kanagumba akhang hi kharana suhai 1947 gi 15 August ta lakhiba government of India act 1947 sina hana lairamba agreement mayam do null and void oikre aduna koi standstill instrument of accession sisu aikoi masi chanadre haidana expert kharana su motpi aduna Manipur si completely 1947 British ki government of India act 1947 do adu pass to matam dadi Manipur se pura maning makha tamba leba ama oire habasi expert kharagi opinion haijening badi yamna phajaba kaino amadi Manipur haibasi idea ama khakinate Manipur haibasi reality amani akhoi gi geographical huzik pak chawba square kilometer lising aniga chahumga kuntaret including Cabo Valley Maharaja Bodhachandrana 18 October duda mana ngangba matamda akhoi gi bhugol gi haibadi geography akhoi gi puwari gi matangda yamna mayek sengna details ta ngangami amadi government of India ga Manipur ga karamba mari leina ga dage habase sisu palami aduna 8000 square miles ni Cabo Valley gi kainosi aduna 500 sikasi akhoi da pirami matamdu du ju phangami ama budget reflect tawrini Cabo tampaki kainosi adu bulaibak thibadi 1951-52 da Burma ga mari phanaba gi damakta NEHRU na pitho ame amadi 1967 boundary commission da haibadi akhoi gi Burma amadi India gi boundary yatpa matam da Cabo Valley se akhoi gi oikhidre aduna 1948 ki phajaba si kaino da akhoi da hauji Europe ki society da modern world chanariba akhoi na liberal kaina haiba democracy ka haiba pot inclusive kaina haiba pot se akhoi da matam du da Manipur da leiramme yamni inclusive boy minority furup tagi Alimuddin yorami minister oibada party rom dagi tiang kham yorami naga dagi bob cutting hoi yorami ajmain toraga adagi party and naga maitai singna toraga yamna plural oiba character amada yamna phajaba akhoi gi pluralism akhoi gi multiculturalism akhoi gi diversity se reflect oba adugu mamakal gi National Assembly ni matamdu dagi akhoi gi plural character se lakre aduna idea of Manipur sida kari yauge da akhoi gi pluralism mayam punna semba lekol amagumbani makhal machu kaya na satpa adugi kaino se mami ta dana lakre akhoi da ching tam gi khenaba lairam de Hill Valley division gi port
leiramde British ki matamda administration da khaijaba wari ni tampakta leiba mi na ching da taba ya de haiba niyom leiramde administration da khaibani adubu laibak thibadi matamdugi ahansing na sagat charamba fajagarba wakhalon amadi struggle do aikoi khanghaudana khangu thakta sat launa loisin khiba aduna ngasi aikoina tawgadaba movement tawbiriba struggle tawbiriba singsina haibi gadabadi government of India na aikhoigi matamdugi leiramba aikhoigi fajagarba historical foundation historical reality yamna distinctive oiba aikhoigi political reality se masi accept tohanba mahana sangeba Manipur haiba laibak se masagi constitution leidana universal adult franchise da India na vote tawdringai da India gi constitution chanadringai da India ki constitution na 1950 26 January da chanabani magi constitution na 26 November 1949 de adopt tobani aduga chanabana 26 January 1950 da chanabani adugi mamang da election tawdana masagi constitution leiramma ba adugumba South East Asia amadi South Asia da yamna distinct oiba akoigi polity amani historical reality amani habase government of India na accept tawon gadabane. This is the first point. Thoiba issue mayam se loisin na bagidamakta masigi se recognize to ba changi adra masi Union Minister Amit Shah na su informally recognized the tawgre aduna bu Mount Harriet to Mount Manipur thon kre man haibda Manipur se masagi constitution ga leidana lenga amaba kainone nama high gravani on record masi ekoina sigi basis ta ekoina wari saba matamda sigi basis ta si hana recognize to hon gadabne ba si recognize to matamda di nangi adugi cookie len gi separate administration gi union territory wafam am ta thola roi loina mangrani si mai koina si sigi phajagraba ipai pu singna semami ba foundation se sigi foundation si dagi lepagane ba koina sagat ka daba movement and struggle se adu akoi masigi foundation se kawre ba si akoi ningsing ba danatana masi kari leige masigi basis dai koi kari tawba yabage haba se masima aham da thamjage ani subda Kabo Valley da Manipur gi hak yam lerami Manipur gi hak leite haiwa kanam tana haibi aroi Kabo Valley da Manipur was an stakeholder akoi the stakeholder lerami akoi tana da na pithoki ba se lali adubu hujikti Kabo Valley akoina loksalluba yadragasu government of India na pithokibido adugi mahut oina Manipur da monetary compensation pigadabani economic package pigadabani habase akoi demand tawgadabane aduga Manipur gi chakhot thoramda akoi naha singi thabak pibada akoi skill development da akoi infrastructure development da sijinagadamni Kabo Valley da lamba paisa do noina pithokrabani na government of India na madugi compensation do aikoi da pibam thoi haiba demand se masim su akoi tawba yai aduna haujikti Puwari gi kaino si lakpa matamda yamna phajaba phibam amada leiramba kanda government of India na aikoi da tawbi gi basi 15 October da Manipur se loksin gram matumda aikoi se part C status da handa hale masina aikoi da sawning na bagi machak ama ohele ko aduga Assam gi Naga Hill side na oiramba amana 1962 da government of India gi 16 statehood pithokhreba 1962 da aikoina National Assembly leramaba constitution leramaba aikoina part C state ta chief commissioner amana panba Himat Singh na panba magi phibdam oiraga lakhre aduna government of India na asoiba aranba kaya masagi lamdam sigi Puwari mayek sengna khangudaba lamdam sigi political reality se khangidabana magi asoiba policy program kaya na ngasidi lamdam sida aikoigi Manipur haiba posida fragmented oiba politics mayam ma thole masa masagi ethnic group ta yumpham oiba ethno exclusivist ideas da yumpham oiba adugi da homeland tanba kanagumba kharana Burma da aikoigi mi lei masiga aikoigi punchen gadabani adigi British na aikoigi kayo boundary yatpado soihobuni haidana masibu aikoina irredentist politics kawi pujan gadamni greater lian gi kainongi wafam mayam tholai se
ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯄꯥꯔꯁꯤ ꯁ꯭ꯇꯦꯇꯁꯇ ꯍꯟꯊꯍꯟꯕꯤꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤ ꯁ꯭ꯇꯦꯇꯁꯇ ꯑꯃꯨꯛ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯀꯣꯟꯊꯪꯗ 1972ꯒꯤ ꯅꯣꯔꯠ ꯏꯁ ꯔꯤꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯦꯛꯇ ꯃꯦꯘꯥꯂꯌꯥ ꯃꯅꯤꯄꯨꯔ ꯇ꯭ꯔꯤꯄꯨꯔꯥ ꯌꯥꯎꯅ ꯑꯍꯨꯝꯁꯤ ꯁ꯭ꯇꯦꯠꯍꯨꯗ ꯄꯤꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ 1960ꯗ ꯃꯅꯤꯄꯨꯔ ꯂꯦꯟ ꯔꯦꯚꯤꯅ꯭ꯌꯨ ꯑꯦꯛ ꯍꯥꯏꯗꯅ ꯑꯃ ꯁꯦꯝꯃꯦ ꯑꯩꯈꯣꯏ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯊꯤꯈ꯭ꯔꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯂꯤꯒꯦꯜ ꯑꯄꯔꯇꯥꯏꯠ ꯑꯃ ꯇꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯅ ꯆꯤꯡꯗ ꯆꯪꯕ ꯌꯥꯗꯕꯒꯤ ꯑꯄꯔꯇꯥꯏꯠꯀꯤ ꯔꯤꯖꯤꯝ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯦ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯔꯦ ꯆꯤꯡꯁꯤ ꯆꯤꯡꯗ ꯂꯩꯕ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤꯅꯦꯅ ꯋꯥꯈꯟꯗ ꯑꯗꯨꯝ ꯐꯣꯜ ꯀꯣꯟꯁꯤꯌꯁꯅꯦꯁ ꯑꯃꯗ ꯑꯗꯨꯝ ꯊꯝꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅꯁꯨ ꯆꯪꯉꯨꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯁ꯭ꯇꯦꯠꯍꯨꯗ ꯄꯤꯕ ꯃꯇꯝꯁꯤꯗ ꯁ꯭ꯇꯦꯠꯍꯨꯗꯀꯤ ꯍꯔꯥꯎꯕꯗꯨꯗ ꯀꯥꯎꯊꯣꯛꯈꯤꯗꯅ ꯑꯥꯔꯇꯤꯀꯜ 371(c)ꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯝꯃꯦ ꯑꯗꯨꯅ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤ ꯍꯥꯏꯗꯅ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯑꯗꯨꯅ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤ ꯂꯩꯔꯕꯅꯤꯅ ꯍꯤꯜ ꯑꯦꯔꯤꯌా ꯂꯩꯔꯤ ꯍꯥꯏꯗꯅ ꯍꯤल स्टेट हिल एरिया खाइदोमे भेली खाइदोमे हिल भेली है हिल याउदना भेली लेबे यारोय इम्फाल भेली सिना मणिपुर की भेली खत नते इट्स वन ऑफ द भेलीज मणिपुर द भेली म्याम की मनुंग इम्फाल भेली से हम खतनेबा चुराचांदपुर टाउन से भेली नतेना कना हाइदोइनो कांगपोकपी भेली नतेना कना हाइदोइनो मोरे भेली नतेना कना हाइदोइनो खौफुम तंपाक नतेना कना हाइदोइनो सजिक तंपाकू तंपाक नते से कना हाइदोइनोबा अदु दारे तंपाक है लोई पुंझलोदना तंपाकता अदु नतेबा चिंगदा लेबा तंपाकना चिंगी ओहलंबा अदुगा तंपाकता लेबा चिंगजिना चिंगी मु ओहलंबा मसी कनाना नो हाइबा मतमदा येलो मीदी ओइखिद्रबा अदु मतम खरगी ममांगदा चंगखिबा यामना हई सिंगबा लारिक लाइसुदा हईरबा कांगू सिंगदुना ऑफिसर ओइखिबदगी मसी तपना तपना सिलंबा पोतुगी मम्मीने अखोइना तारेसे ngasisu अखोइना डिमांड तौबदा मैतैगी ओइबा डिमांड अमते याउदेना अखोइना हाइसि मणिपुर काइबि यारोय हाइबसि खतनी अदुबो अखोइना लैरिबा तंपाकलमदमगी मचेतसे सिदा खतनी अखोइना लैरिसे मालेमगी करम मफमदा मेजॉरिटी ओइरिबा पॉपुलेशन ना 10% ऑफ द लैंड द कन्फाइन तौरगा थमगेबा इंडिया की वारी तोसे पृथ्वी की मफमदा येंगसेबा मैतै नतना लैतेबा अदुरी मैतै से क्या टॉलरेंट होइबा सोसाइटी नोबा मैतै सोसाइटी से अखोय हम टॉलरेंट ओइको अदुगा तंपाक हाइबसिसु मैतै की नते मोइना पीबी थोनबीबनी सिदी जनरल एरिया नि जनरल एरिया सिदी मयाम लोइनबंगना लैबा याय मयाम पुनमक लोइ लैमिनबा याय अखोइना पामजबदी ngasi 1948 ता लैरंबा इपा इपुसिंगना खंजगिबा पोतुदी अखोइगी चिंग तम खाइदना अपुनबा मणिपुर अमदा थोंग मानना चौखटमिनबदुनी अखोइदा खेनबा लैते लाइनिंग लाइसोंदा अतोपगी धर्म चंगक्तंगाइदा चमानबा ngaktani ancestor worship ngaktani umang khoइरमिबा ngaktani चिंग khoइरमिबा ngaktani लोइनबा खेनबा लैते चिंजाकदासु खेनबा लैते सांगा लोइन चारमबा ngaktani कोना धर्म दु तोंगा तोंगा चटखिबगी खितंग खेनबा मानबा आर्टिफिशियल बैरियर खरना अखोइदा मचेत मचेत थुगाइरपगी वारीने तसेंग येंगुरगदी थोइदोप खेनबा लैतेबा नगा फुरुप अमदी मैतै फुरुप को अदगी मैतै पांगल कियामबगी मतमदा लाखरे कुइरब कैनोनी निंगोन मचानी हिस्टोरिकली कोएग्जिस्टिंग कम्युनिटीज नि मैतै पांगल को अदमाइ तौदना कुकी मरक्तसु सही चामगी ममांगदा चनीगी ममांगदा लाखिबा खरा यावी मोजी हिस्टोरिकली कोएग्जिस्टिंग कम्युनिटी नि अदु लैमिनरा अबको अदुबु ngasiदी कैदौरे सिगी असोइबा पॉलिसी प्रोग्राम अखोइना थेंगना होदबा मयाम सिना मरम ओरगा एथनोसेंट्रिक होमलैंड डिमांड लांगनबगी अचौबा मरु हुनबा मा ओइग्रेबा अखोइना दि खंगौद्रबा अदुना मसिना तपना तपना सिगी मरु थागिबसिना ngasiदी चौखलक्तना ngasiदी मणिपुर से फ्रैगमेंटेड ओइबा मणिपुर से बल्कनाइज तौबा याबगी फिबम अमदा ngasi लाए अनु अखोइगी फिबम असुकी मथिक लुना लैरे कुकी न मैतै लान ताबा ngam abani 70% of the land se कुकी की land ने हाइगला abani चिंगै से कुकी हिल्स ने हाइगला abani मसिदा अखोइ से काइम तौ ngamdramneba अखोइगी फिबम से सिगी फिबम अदुना आइना हाइजनिंगमदी लूप कयामा लाखरे लूप कयामा लाखिनी लूप कयामा थोलखिनी थोक्ससुनु लूप कयामा सिगिबे कयामा थोलकपय अदुबो इरैबा इरमदमदी लैगदबनी मसी अखोइना काउरोइदबनी अदुगा
yaman mana maram oiraga ireibak ifurop iram na manga da bu oitaragadi lupsu yam da bana phayeba khara khak leiraga mating thokna tawba ma changi aduna hana leibiriba ariba loop singsina anobo thoriba loop singsi wari sabatai kari pen da bagino tholei si aikhoina tawbada noida pen da ba pam da ba kari lei maramde ahangba leira gadi ahangba mention bai se mahum sani natural law ni aduna yari gai hangan da bana phai akhoina haijabani hanga gadi tholakani likhalakani aduna amana ma aikhoi si masenji pulling apart tawnar leire amana dimanam torakani amana dimanam torakani adu ngasi gi lurba juncture sida aikoi gi civilization amadi history se pura upside down tawba yaba matang ni ko khoi da lai se ngasi gi mi uhum dagi tholei ba conflict se subna tagi physical conflict na te mase idea gi conflict amasuni aikoi gi itihas se pura hongtor ini ko narrative si puwari si lan ni huji ikhala ise ko mapan dagi mi kaya sena toraga nek tana khotana kanwa toraga madudagi reference low tana kanwa tora imni manipur si Kangleipak si 700 square miles khatane haigala imni aduna major agreement chingya kanwa chingyau din haigrim ni akoina mu hangya adudi chingni karam kana merge tawgige na karam be agreement na tawgige na ko haibadi lan dana leiro pose sum ngange ba ko aduna aran mo si samara ngangak targadi achumbo oirakhiba su yaeba aduna ngasi ekhoina historical juncture sida intellectual singna maru oina historian singna tawgadaba se phajaba historiography mayak sengna khangaga aikhoigi nationalist perspective tagi bu igera natraga marxist perspective bu igera historiography ama yauna methodology yauna itihas naina bachangi itihas aibase wari singbun nate ko aduna aikhoina history si wari libani na khanbadagi historian natabasing sina pangi de ikhalaktana gyan men tadabida aikhoigi historical events ama haibasi matamdugi leiriba society dugi social economic culture amadi political context tu na puthorakhiba poni adugi context me am dune ba aikhoina history da nainaraga adugi wari du mapung phaga dorise aduna tragadi mapung pharwe aduna historian singi yamna chawu role lay amadi aikoi political class ki achoba role lay maramdi aikoi da political vision nama pi ba haibasi aikoi gi think tank sing aikoi gi strategists singi kainoni aduna aikoi gi leiriba geopolitics manipur gi manungda maitai khoina leiriba maitai pangal na leiriba tampak se leiri maitai pangal amadi naga furuk ki sinau sing adi kuki sing su yamna leirami tampak si miniature manipur ni isam samna habda apikpa manipur amane ba tampak kilam se athing belaitana mapandagi lakpa marwari desubali bihari kai loina suna leiba india macha amane bu haibe ai tampak se aduna 10% ne di haijaba adu masida leiriba loktak pat ki wetland ki reserve forest ki labuk lamhang ki khaidok khrakanda aikhoina mi taba yaba mafam se 3.6 adu khataneba 3.6 sidani akhoina confine tora leirise masi ngasi deina sahi kunthra amadi nifu nataga yankhai matungda di aikhoi je gaza strip type to open prison gi fibam do songsoi soidana aikhoi lakaneba aduna ngasi aikhoi gi population gi front tasu aikhoi atugi madik sole miyoi baji jati mana furuk amane hingba matamda magi total fertility rate haidana haibadi yumban ba nupa nupina magi lifetime da angang ani po kanda furup se sibaga pok patuga replacement toraga furup se hingaga thambadi ngami masing hingkat handabida adubu aikhoi gidi 1.7 neba haibadi couple amana angang amaga akoi gi saruk ahum poe ani suna pok treba average da adu itargadi almost endanger neba koise sangai gumbani koise sangai gumbo ola bani endanger oira bani aduna somgi mai kai desu aikhoina miyeng khra changba ma changi matamamada nation making ama haibase civilization natraga nation making ama haibase malayamgi puwari nainuru matamda majority community duna adum role laurga lakani anywhere da dum yengo majority community duna role laurga lakadabani laksu lai thaina su dum laki aduga
Manipur gi oina su maitai na major role lawraga laki masing yamba kainu oibanina aduna 1951 swaida aikoi 63-64% lairami ko aduna 1971 72 da statehood phangba matamda election gi tawba matamda delimitation tawba matamda 71 census ki population dani aduna valley na sit khare yamna phangauri se maram di population do yamba dunani ado hujikti adu su lairaroi 2026 ki delimitation lakpa matamda maram di democracy ai number game ni masing de chat papo ni masing yamba duna adum yamna phangiba tabani aduna aikoi su sigi lam sida aikoi khara wakhan thada ba chungani aikoi kari damakta no aikoi gi TFR total fertility rate aikoi gi handharai bagi maram kai gi no angang ani ohum polak pa matamda aikoi ne yok pa ngamaktri si kai gi no ai gi imai pa na aikoi sinong nipa ni nupi tare nupai thanda khara wai warasu wana adum hingai adubu population haibisi strength ni maram di lanmi kai dei tholakani population dei tholakani labor force kai dei tholakani population dei tholakani scientists engineer doctors think tank intellectual population dei loina tholakadori ni aduna Rabindranath Tagore si mama mapana macha tara da toktho amadi Indiana Nobel laureate ama phangaroi mana trama thoisu bune bako aduna yam podi khara phatab su yauk payai aduga aphabu su dum yorkani masi mai khoi ningsing minasi aduga aikoi gi tangai fadana kanagumba furupu namatchi sumatchi haibanate isagi furupsi hingnabagi damakta tangai fadana aikoi gi total fertility rate se aikoi hangkataba hekataba yade aduga aikoi gi geopolitics ta Manipur gi oni yeng matamda aikoi na khwai gi disadvantage oiba position da lei matam amada ningthau panba ningkha tamba lebak oiringai dadi aikoi gi geopolitics se aikoi gi advantage ni maram di kaino da lan ama lakpa matam da chinglon mayam se lalaga laktuni adu ching da thengna bu laiba aduga aikoi gi civilization se kanmang amameba maram di aikoi gi valley based civilization ni maram di every civilization na hogdo ji settle life ama leirakanda river basin dagi adum hogdoi ni aduna aikoi gi river basin agricultural land leiba settle life ama leiba aduna Manipuri civilization je valley based civilization neba masidi hongna sani aduna civilization je ngak pangamamba adu ngasi di India da pun gram matung da di aikoina akoi bada leiraga highway amta khoina control to bangam de anytime chok ta thambangam mi akoi adigi aikoi gi missing si hauji 46.3 da handarabani 50% yogdrabani we are no longer majority majority harak pataragadi 50% plus 1 oigadabni ko government semagi majority se 50% 1 oigadabani aduna aikoi majority oidre adubu still single largest community amadi oirieba majority di natraba maramdi 46.3 habasi lemori basing du punjan gragadi moine hen gredana aduga aikoi single largest community di oiri aduna masigi kanosima aikoi rectify to ama changi aduna masing yam khala kandani geopolitics ki game da su aikhoina sanaba nungairak toisi adu ngasi gi conflict sida aikoi gi disadvantage se phajana mami dabani aikoi gi helplessness aikoi gi upai leitaba aikoi gi area aikoi na kadai bu chatpa yai haiba aikoi gi area gi limitation mayek sengabani aduna ngasi dagi aikoi para aikoi tamahudaba yade Leminariba yalomi furup sing busu kandaba yade hingminna daba su yade aikoi su hingdaba yade aduna tangai fadana akoina pamjabadi epismen gi wakhalon se thadok se maitai na si haragadi nagana kari khangini kuki na kari khangini haibagi phungjana raga leiba apamba phongtok tabagi pose masi tok se sigi kadar sina kuina chatpa yaroi aikoi nong natri nong di hairak khideba hujik haidragasu aduna kadar gi toksinabagi basis ta idea of Manipur sem gumse akoina pamba posisu mayek sengna adum haisi epismen to gumse aduga manaba equality egalitarian oiba society amada aikoi changsin minana bu honasi chingda chawkhatragadi chawkhataba mafam du de hena focus pi batare aikoi Jat bijat ki mawongda nangna tamini chingda changba yaroi nangna adu changpa yaroi ba akhoi pamde as a Manipuri amoina Manipur gi mafang khuding makta Manipuri da leiminari ba phurup singna any jaga da laiba yai haiba se laiba yanabagi damakta
honabase aikoi honagadabani sumain tawduna population sina mix oirakanda aikoi gi ethnocentric magi masagi communal gi adigi mafurup ki wakalon khatang da base toraga leibak ama semgadabani kainu ama tawgadabani haibagi pose masi aikoi discourage tawbangam gani na khalle population sina mix oidraba cosmopolitan character chendraba mafam du chawkhaloi aduga sigi ethnocentric gi wakalon gi maru hunbase kainu da mai furup tu gi mawong da lam sembase masina maram oiraga yamna chawne encourage tawi at masi mai khoi muthatpa tangai phade maram di 1948 ta leikhiba ipa ipu singjuna khanghriba national assembly du leikhiba composition do adu su yamna plural oiba aikoi civic culture da yumpham oiba phajagraba kainoni adubu 1948 ki level do aikoi na ngasi yauba phangdre adugi phibam dagi aikoi si yamna handaba phibam dane ba ngasi aikoi na leirise aduna macha manau oiba aikoi na ngasi leiriba mirol na tungi mirol gi damakta aikoi honaramba mathau tai maramdi kaigino habada puwari dagi aikoi tamba tai karigumba puwari dagi tamba haitraba furup tu dine puwari dum on khini aduna historical subject ama oina mayam sina naina ho akhoi sin naina ho haranjra once upon a time there was a kingdom called Manipur and there lives a very culturally rich community called Maitai kaina tungda itihas naina rakpasing duna akhoi historical subject ama oina naina ho budu akhoina pambra natraga ngasi tufak tufai na leirise sigi mahuta mating leina mating thokna aikoi masing yamna ingna chikna nungaina palongna bagi khona base masida aikoi changsan gadra haibasi masigi wahang ani si miyam da thamjage aigi budi aroi bagi dunia ina pamjari se aduga homeland gi wafam da malem prithvi da maitai natraga na home narebe yellow mi sing sigi homeland se kai dalai maitai gi homeland se kai dano anal gi maring gi moyon gi monsang gi chiru gi kom gi chothe gi tangkhul gi homeland se prithvi gi mafam kai dalai ke kaim ta leite manipur sini sine bai khoi gi homeland se mafam khudingmakta leikhiba maitai singna natragana tanghul singna chelakpa matamda kaiduno chelak toise manipur daneba so this is our only homeland sigi homeland sing ngak pa haibase through blood through diplomacy through courage masi ekoi historical responsibility ni kaiguma masi ekoi na ngak pa ngamdaba taraba aikoi machoi taraga masagi Burma da changgiba maitai sing thiba khangidabado adugi phibamda aikoi suksoi soidana lakani habase masima thamjage aduna ngasi di aikoi gi political class thongna leba changi mikap thokpa changi loinana aikoi gi leibiriba CSO sing singularity da pundragasu vision namadadi aikoi manaba yaidana vision namadadi manaba yai isam samna common minimum program ka haibado sidadi aikoi manaba yaiba so that amana tawbada amana cross tokshan nadaba aikoi gi energy se pulling apart tawna daba instead of pulling apart let us pull together aduna aikoi da wari sanarak matamda aikoi gi representative se kanana oidoino noina pami si karino se hangakpoda hekta hangakpoda aikoi je ngakang sarang narak khumbam khangoi bako aduna masi thokta nabagi damakta akoi yam nuaite kariguma UNC gi demand ma tawe tripartite to akta tawe government of India government of Manipur UNC kuki na kanom tawre kaino gi interlocutor ma tharani union government state government tawra tripartite adu Manipur semkalakhiba Manipur gi civilization ji semkalakhiba Manipur gi ngamkhai ji ngakno thamammiba masing yamaba maitai se sigi problem sina kanam sanara oyaba akoi ja khoi da dum thado thamneba adugi kind of respect akoi de recognition pirak tabase si thawoina pirak tabra
policy ama chu oiram bayai maram de akan mabu namdhaba ai base asana hona sani adubu aikhoi adumakti deserve oide na khalle aduna masigi potsi aikhoi honglei Indo Burma region do honglei geopolitics aikhoi khitang mamutana khang batai masigi geopolitics ki chaitheng ni ngasi Manipur da su mayek lana khoi hujik phangi ba kaino se masi hiram kaya da ngang khre larik su I khre mayam na su TV da kaida yam na ngang na khre sigi maram da masida I thoidok na changsan jararoi aduga aina samjalak pada haijening badi 1948 ki aikoi gi National Assembly se masi amal leirami aikoi gi constitution haiba amal leirami haiba se masi government of India na recognize tawhanba ma mathau tai sigi recognition gi basis ta aikoi na tongan ba issue da tongan ba lamda aikoi political dialogue tawba tai adu gi basis tu da on that historical foundation on that historical basis aduda aikoi dialogue tawba tai si recognition tawhanba ma yam mathau tai aduna nagagi political dialogue ta naga history is unique history ne na accept to holi se wahai gi warini adubu political implication yam layeba aduna aikoi ju masi recognition tawhanba ma mathau tai because it has a lot of political implication aikoi ne tawrakadoba dialogue khuding makta once official oina moina accept to butaragadi adugi basis ta issue kya da hauji thoiba conflict sigi issue da su wari sanabada su sigi basis ta khoi sanagadabani moi recognize to hon gadabane sida neba aikoi gi upper hand leiba ngamdoisi Manipur si sini sumai torakibani macet se karam kanana thon gibano government of India gi asoiba policy program yam dino thon gibani ana aikoi bu noina parsi state ta handan giba chief commissioner amagi fifdam himat singi fifdam moina lehen giba adugi matungda aikoi gi land law kaya semjan giba annikoi loiba land law semjan duna majority bu akoi gi minority oiba geographical area da confine torba thamjan giba India da thok toba malem da thok toba adubu aikoi apunba Manipur amagi damakta aikoi khangdanu lai aikoi tolerate tawraga lai adubu ngasi di aikoi su khra haibam thoe aikoi na appeasement da idea of Manipur se sengpat payaroi sengna haina batai aduga manaba thong amada manaba thak amada aikoi gi Manipur se sem batai Manipur se it's not just idea it is a historical reality thaina dagi leira ba historical reality ni Manipur se idea khak na de ko it's a geographical reality is a historical reality is a political reality masi kanba ngakpa haibasina aikoi gi tangai fadrawa aikoi gi historical responsibility ni aikoi gi bounden duty ni masi kanna hona bada maikai kaya dagi intellectual singi side dagi maira paibi loop sing dagi CSO side sing dagi aikoi punna kok chungchen minabam changi maramdi 2023 gi May 3 dagi hauraiba potse taraiba araiba pot nate karigumba invisible hand amana ngaklo piraga tawrak posak amani si mayamna loi hainaraba waphamni adu loinana khwaidagi sathiba amna Manipur gi civilization aikoi gi the reality of Manipur gi history is upside down tawna bo honare eba sigi project ama yaw eba sine ba danger se adu masi koi thengna ba tai eba aduna how kraba manglam chat ki thogdok sing dubu yengaga maduda lobiramba leihidraba ipai pu sing moi gi wakhalon akoina salute tawjari thagat tabangam jade aduga makoi gi contribution do akoina recognize to boina ngasigi mirolna moina sembiramba phajagraba foundation do aduda yumpham moiraga akoi ihau akoi dialogue se sanction gadabani haibasi masigi wafam ji thamjaraga mayam punamuktagi kaina na baya thangni jai Sir Inder Kumar Singh,
Assistant Professor, Department of Political Science, GP Women College. Ngasigi mifam asida sarna thambiramba wafamsing asi yamna marik chumba wafam ngaktani aikoi khudingmakna su yamna maru oina lawfam thoi adana ngasi gi mifam asida aikoi gi Kangleipak Manipur na maning makha tamba leba ama oiramba aduga akhoi gi India da tinkhibadagi karamba phibam da lakhiba aduga hauji na karamba phibam da masoi tabagumna uraiba masi yamna sugaina tangkak naina akoi khudingmakta thambirami masi akoi khudingmakna yamna maru oina lawfam thoi haibasi haijaraga sarbu hainingai leitana thagatchari mathang asidi kauksinjagi kai khumnajariba Sir T.S. Bharat Singh Associate Professor CSSEIP Manipur University bu ngasigi thoromga mari leinaba wafam kharadang yamna thambinaba nolongna kauksinjari Committee of Civil Societies Kangleipak na sahi kudingi pangthok tuna lakpa Kangleipak Manipur gi Puwarida Meeyamgi Ahanba Leingak Leikhiba Numit 18 October 1948 thoramasiga mari leinana ngasi stage da lengchin biriba Chief Guest ki phangang landring sim biriba mingoi na panjarbada Dr. Moirangtem Nara Singbu ehakna ikai khumna bochari loina na CCSK gi Sitendra Ningomba marup su ehakna ikai khumna bochari Oza Indra Kumar Singh Assistant Professor Oza busu ehakna ikai khumna bochari loina na phangam landling sim biriba mingoi na panjarbada M Lalmani Singh busu ehakna no lukchari loina na thoram asibu saruk yanaba lengbi reiba mangda lengchin biriba mayam punong pusu ayakna nolokchari amasung ikai khumdabu chari ngasi pangthoiba thoram asiga mari leinana aigi mangda phajaba points mayama ki not addresses panbikre adugi aduragi amo khoigi oza lalmani singnasu historical facts mayama thambikre aduga khoigi oza Indra Kumar nasu yamna political loiba political aspect political dimension ni matang dasu yamna marik chum thambigre adu aihaki oinadi aigidi just Manipur da oiriba si akhoi general observation noina sum thamjage thamjadringe yomangda hojik Manipur da leiriba khoigi Manipur leiriba thoiba unrest haitare masidaisda ekhoi kari togom thoi khoi maitai society na Manipur da maroina khoi maitai singna akhoi hujik pungning handaba yade akhoi hujik confidence akhoi hujik thajaba mayauna akhoi hujik khoi gi han leramba akhoi gi oiba peaceful coexistence akhoi gi geographical identity adu kaidana mongda khoina masibaina khoina puning da achet ba thajaba ma thamba masung thoiba khoi gi ipai pu sing la matam historically thambiramba thodok mayam duna khoi gi puning thogot ba oisunu aduga khoi gi toan ba thoklei ba toksing sida khoina fight toba ngamgani haibasi hana thamjage ayak tasembadi history gi sata dinate adubu sum thoi ba thodok ba tok oikhiba mayam se historical background amadi thamba si dum darka layena khanse khoi gi khoini yengba yabasi tasengna ai point hongatena ina tokjde hamna journey of Manipur gi khongchat Kangleipak gi khongchat simotang da kra haijage adigi ani subada ningthau palamba lebak amadigi kramba democratic form of government kamaina oirakhiba haibgi matangda adigi ahum subada ekhoi matamdura leramba apunba saktam ekhoi political identity historical identity apunba saktam inclusive society ma ekhoi toan ba ethnicity punna kamaina leramge haiba ahum sida ai highlight tawjage ekhoi journey of Manipur si tasengna 33 AD pakhang bagi matamdagi ekhoi history si hobarkhibani masidaida lakhiba journey si yam smooth oide yam marakta lambi da speed breaker acho leibadona journey si laktura ngasi haiba pungpham sida yorakhiba haitare tasengbadi ekhoi historical identity haragadi thidokna kashu hainari te ekhoi for example coinage system ekhoi isagi dum coin lejarami 568
adagi 658 sigi period sida ura kontho bagi ningtho matam da khoi ishagi oiba bell shape oiba khoi gi paisa hai tare coin ji dum leijaram ba masina dum taksabani khoi gi historical identity amadi lengdana leirame haibase aduna khoi gi masigi laiba tongan tongan ba journey sida khoina yengba yabasi khoi gi sidaida thengrakpa khoi gi tongan tongan ba experience speed breakers mayam ama lakpa sidaida maroina singtha ningai oi be ba khoi da kai hai tare tongan ba khoi gi haukiba itihas deida yamna singtha ningai oi be ba thodok thokre aduga yamna nungai taba thodok su thokta banati kudam oina harabada khoi gi lamdam sidaida khoi gi yumlon adana leiriba hojikna Myanmar hairaga khangna ba matamduda Burma hairaga khangna ba 1819 dagina 1826 bakta Burmana Burmese singna Manipur lokshan duna khoida pan in sason tawgiba sahi taret kuntak ba haira khangna ba matamduda mayam hena thangbiri duni ekhoigi population si matamduda nupagi population si mi masing si yamna watki aduga nupigi population ne hendna ahogi demographic imbalance ama thoki haibigi thodok leikhrabani aduna sahi taret kuntak ba sidaida ekhoigi Manipur gi Maharaja na koigi Burmese takthok na bagi damakta select chatlaga koigi British ki mateng lauraga Manipur dagi Burmese sing si takthok pangamki adona 1826 ta lan loisalap the conclusion of the Anglo-Burmese war na hainariba koigi Treaty of Yandabu sign tokre sigi matung tarakada Manipur haba koigi lamdam si koigi protectorate state koigi British suzerainty ki makada koigi protectorate state adubu matamduda internal sovereignty di adum laijaba sovereign state oinadi laijaba adu protectorate state haju khangla dun laki haibetare aduga sigi matung tarakpada 1891 da Anglo Manipur war thokre British na Manipur bu lokshan duna sason tokre adugi matung dadi Manipur si princely state of the British suzerainty haiduna khangla duna samaina khoigi itihas leiki haitare aduna sidaida ayakna thamjaningba point kharadi khoigi society amasung matamdur lemba independent kingdom ama oina horaga lakhiba khoigi kongchat sida tongan ba akhoi experience mayam matingnaki masidaida khoina panba yabasi Manipur haiba mafam sidaida iban 1942-43 da khoigi Second World War thoktana malemgi oiba ani subalanjau thoktana IMPHAL University da bomb thadadana even meetin ba jaga da khuraigi mandap amada mayam usop charing da Japan gi bomb thadaraktana mi ke am leita yawen sahi khudingi palan tawdol lai aduna Manipur haiba area si taseng na hagadi war zone gi type ta som lak pai type ta tongan ba ekhoina thengnaba yaba thengnara lakpa kana haitare lamdam amane na haibda dum haiba yai na loje aduga ngasai ekhoina ngasi pangthoiba thoram masidaida khoigi isagi lengak leijaramba khoigi constitution ama leijaramba khoina British na khoibu sason tor matungda 1891 dagina 1947 bawda makhoina loksala matungda makhoina thado matungda ekhoi ningkha tamba leba ma oira matungda ekhoi gi oiba ishagi oiba constitution ama semduna constitution duda yumpham oiraga ekhoi gi election tawdana miyam gi oiba mute khanduna ekhoi gi kaitare Southeast Asia da ngasai mangda thambigriba ekhoi gi wangang loisena ekhoi gi Southeast Asia da khwaidigi yan hanba adugumba democracy chatba leibak ama oikiba adi Meeyamgi kana mikhal pangthokiba lamdam ama oikhibani na mangzu thambikre masi aina sum Google da su yengjaba matamda prithvi da karamba leibak ta khwaidi ihan hana democracy chanaba hokhibage haibada aina thengnajabada Google da Athens Greece tani na moina claim toba lekre kara mana experts sing na haibada England da su samaina constitution putoktana democracy chanaba hokhibani hai aduga Southeast Asia dadi Manipur da samaina constitution ma semduna khoigi oiba
election nama miyamgi mikhal pangthokna miyamgi mihut khanbasi yan hanba oiki habasi masi yamna maru oye masi kai marungi maru oinu haita di masida aikoigi ningthau palamba leibak amadigi koina democracy chatpa leibak ama olakpa transformation of monarchical form of government to koigi democratic form of government koina su hana mangda oza indra su panbigre constitutional monarchy na ningthau si mamingi oina leiraga akoida democracy chatpa mongda akoigi si leikhiba adugumba leingak adune bangasi yamna maru oirise aduna sigi matungda India gi 1951 da election tauba khopa mayam sigi mamangda Manipur da hana election taukiba Meeyamgi oiba Leingak ama Leikhiba ngasi haiba numisida koigi Meeyamgi Leingak amagi ke hetare ngasi elected members mayam na phamkiba adugumba ke heta assembly phamkiba numit haitare masi kai kari gidamakta maru oirino na sagi keynote address this the koigi ngasi mamangda panbikriba matamdu daiduda kari Meeyamgi oiba kari thabak lakhot ki tongan ba question mayam mas the keynote address ki kano da documenta sai panbigi haitare aduna sidai da ina thamjaningi di maruina ngasai gi elected members tasengna moi 53 legislative members ne hana phangjai legislative members this the Belly the Labor constituency kuntra ne hai makoina 19 amana hills ani hai ahum amana Maitei Pangal Taba Yairipok Lilong degi IMPHAL da mogi reservation no intoba aduga ani yamana tongan ba Meeyamgi oiba industrialized kari no makoina panbada adugi reservation Leikhiba constituency ahum punna 53 ne hai adreida sidaida Fazariba kanosi akoigi Leingak ki oiga mikhal sidaida constituency sidaida akoigi amna inclusive oiba fair oiba akoigi kai haitare punna peaceful coexistence oiba tongan ba Kangleipak ki oiba tongan ba ethnicity ki oiba akoigi yamna peaceful coexistence ki oiba saktam mama koina matamdra u phangge haitare ngasi akoigi sidaida thoiba akoigi Manipur machet tabagi mongda akoigi Kangleipak Prup da base toraga autonomy piu haibagi demand lakpa akoigi oiba ishagi sason self governance piu empower to haiba kholau mayam lakpa Manipur kai bigi saktam mama lakpa se masi ekoinang si ekoina palan doriba pangthoi base masi te tungda lakadoriba generation sing agang sing na koi Manipur da samaina Leingak Leikhiba Manipur da mikhal pangthokiba democracy chatnaba hokiba matamduda samaina yamna ekoigi inclusive oiba society amalaiba koigi apunba saktam amalaiba historical identity political identity akoigi oiba cultural identity amasung tongan ba language adumba saktam mama achetba saktam mama integrity Leikhiba adumba kanosi akoigi tungda lakadoriba koigi generation singsinasu yamna khangbada maru oena aina thamjaning ba haitare aduna ngasaigi ekoina ngasaigi hojik thoiba koigi chingda tariba koi Kangleipak Prup singna makhoi gi oiba tongan taningba koi separate administration bo haigira union territory bo haigira territorial council bo haigira Manipur digi seto oga tongan lainaba central government da pressure piriba singse masi ekoina kamaina sidaida ekoina masi ekoi Manipur se kaidanaba koi kai daita kari lobam toi koi kari honabam toi hebse ekoina history gi linglam chat mamang da thokriba to doksing da yengaga akoina Manipur si samaina 1948 asigumba yamna khoigi inclusive oiba khoi leiminari ba community singje punna leiminaba amasung apunba society ama leirame habese akoina tungda lakadoriba khoigi hogolakadoriba naha singda masigi message ama piba machangi aduna akoina masigi kenosina pi leikhriba experience na akoina Manipur ki territorial integrity bo ero adagi administrative integrity bo ero tungda lakadaba koina Manipur ji kahen be adi haibase hokribo to doksida yumpham oiraga koina struggle tobam thoe haiba wahi khara ji thamga matang tension jaraga thank you ikai kumnazariba Mingoina Panjarabada T.S. Bharat Singh, Associate Professor,
CSSEIP Manipur University. Sarna ngasigi thoromasida sargi nungi oiba wakhalon miyamdasu thambiram babu haningaritana thagachabuchari mathanga sidi ngasigi thoromasigi GPS oibina ba haizeruba matamda achenba kaya leirabasu kaithokpidana lengbirakliba ikai khumnazariba mingoina panjarabada Dr. Moirang Themnara Singh veteran politician bu ikai khumnazabaga loinana nolokna kausinjari ngasigi thoromasiga mari lena baba phom kharadang miyamda thambinabagidama mayam punamakpu khurumjari ngasigi amaru egraba chinglemleba thoramasigi sabagim pu ibiriba kai kumnajarba Sri Jitendra Ningomba CCSK gi president wanganglong oibigiba professor animak Jaindra Kumar amasung Bharat loinana former chief engineer Maru Lalmani ngasi mifam asida lengbireba saknairabi sing ahal amalai guru maibel chilnau punamak loinana media gi friends punamak taikai khunaba uchabaga loinana ngasi gi thoramasi aibu baton tobirpui matungina bibiriba tanjasi laujage ningsing birpagi tong kam kana sinbi langbiri bisilna sing purmakpu tobimal khangbu uchari aigi mangda ngangbi gibasingna ondongna marichum thambigre. I am happy to learn from all the eminent speakers. Itihas ki oiba nainaningai oiba thabak thoram kaya si loinamak amo aina hanjanjadana mangda thambigri punamaktu chanana nainabagi manungda mayek sengna khangaba nainabada kara hana nainargasu adum nainaba yawningba adugumba topic ngakto wen ngangbikhare yam nungaijei khwai maruibadi imai benching mayam amana mapung wen yawbiba struggle gi saruk amani madugisu aina sai ngangbi giba mayam duna soam daba area khajitang adom da kukhatjaba duna chumgadra ina khanjei itihas loiba naiba potnati adugi matakta miyoibagi punsi si struggle ngaktani thengnadradi onde yanadaba muknaba thengnaiba punam asidagi afaba awonba kayam puraibani historical process amani ai historian amadina chade maramaduna hoji hoji phongbong chaba khoina tawdo thabak ngasigi palon asina maram waraga aikoi da kari anouba thauna kari anouba idea leibagi haiba sisu yam maru oiba wafam ama oigani haina ai thajai maramdi effect oriba mi si koi punamak sine nupi sing da natti nupa sing da natti the whole population aikoi sagi itihas ki chaurang na lakba tanja aduda Ahanba Manipur gi mifam asi koina summi nainaba matamda koi mai pakna naina gi itihas ki positive aspect to the natana thokiba thodok mayam hujiki hairiba period si aina concise oina thamjabada 1948 46 tagi horga 48 soi bausi yam langba matam amane bharot maning makha tamakpagi british na lebas thado ga chalamdai gi tongan tongan ba ningthaupan ba lebak chatruk lom leram basigi siri organization so much of complications madui maraktuda koi manipur da constitution leidana ahanba election si tauri bane election si June July adwai dalwer ko 1948 ki maraga sida vote
हाइदोगा वासक लौदना असेंबली फंबदुना ngasigi numit asidane October ki tarik 1948 ki mara sida Bharat Sarkar na awang nongpok ki leiriba nthaupan balibang macha macha mayam si karai da karamain tor punchalaga hena laiba arrangement ama tawgadagi haibagi wakhalda awang nongpok ki province ama sembagi prastab si lakhibane Sardar Vallabhbhai Patel gi lamjing makhada Madudi Manipur Tripura Lusai Hills ngasigi Mizoram si Lusai Hills ene kaurami aduga Assamgi Barak Valley Kasar district si punjalaga North Eastern Frontier Province awang nongpoki state sing punjal bai maming ni ko Purbanchal Pradesh Ingraji da North Eastern Frontier Province ama shemba Madugi konungna silchar da oiba madugi prastab ama lakhi masidani Janata Irabot ki role as ama ningsing da yaratris he opposed matamadugi Manipur gi longmi praja magi organization amasung magal loina ruba kaya si tarik leptana September gi tarik kun ga mathoi 1948 sida MDU dam public meeting am kawe maduda Manipur gi maikai ke adagi longwi sing lakhi maduda Purbanchal Pradesh sembi yadabagi pratibha tobagi meeting ni ko maramdi hairiba proposal si thabak oina onthorabadi Manipur di lehoraroi district amagi thakta handagarani koi lol mangi gani koi culture mangsilakani maramaduna Manipur di Han sahi lisingani ki mamang ki lairaba saktam masi kahiandana magi territorial integrity singak tan thamgadaba leipak amani haidan madu ki struggle am tawbuda lamlai rom dagi lakpa miya mama madu thingnana ba police na ngakni pungdong banggi sida chatpa yadana bagi thingbaduda mukna badagi khud thona gi madu police officer am lai ki de Maramaduna somda iraboti wangang na baleri ni MDU da thogdong na ada ungdong bamdani lamlai mai keida adu irabot si mana injil laga thon bani haibagi criminal case ama pandana masu phana ba order thoki hingna natraga sina purukba mida lupal sing tara mana pini Maramaduna irabotu ma underground chang batagi man changning ne chang banati he was forced to go underground sumaina lekhibaduna sida amuk ujiki laiba issue sida assembly phambagi tarik sina amuk October gi tarik 35 da mana September gi tarik kunga mathoi dagi di ma phone leiba yadab mi oikhre ma amasung ma na yauriba sangstan mayam si warrant issue tawri aina masi thamjari bidi yam nungai bi itihas ki tangka ka musuni irabot phabagi warrant si sum nungai tan ojani pamchana chimi sewe tamduda mai centenary palon ke am torkuda ai hai ja sidi phajamandre khoi sibu mapa mapu musak khangda boina tungi generation na loroidra irabot sigrabau tu warrant du lokhok tabsi masidi chumoine na hairoi jani pamcha tu immediately ma khoisu masidi thimandra bai dune lauthokhiye madu 1998 ki irabot ki celebration September ki tarik 19 sin nangna baina madu warrant of issue du lauthokhi chumna information gi wani ko yang pijori sumaina lakpasida maduna maram oiraga aikhoigi ganatantra gi chanabi amasung itihas ki laiba lambi adudagi karomda ongribano matamadagi situation du madu chumsum ningsing biyo haijage tawbuni sumaina thengnarakpaduna ngasidi aikoi ain laksidi si Manipur gi mai ben singi ko hanjanan mayam mangda sum thagalena
mayam ubada hekta haijan jabana chede Manipur gi itihas na sakhini koi nupi sing yaudaba achauba issue karibu leikhi whether nupi lali hai ga hero ni subalan jaw gi thengna bagi hairo makhal mathel gi struggle punamak ngasi mak akhoi da thengnari be samisya sida thengnari be si imai ben jingna mangjin than thengna ba por amnatra there is no denying the fact aduna aina lakchaningi si hujikki oiriba saktam asida ngasigi numit asigi palon toba amasung khanna nei na bagi tangai phadaba amasung masina pirakadoriba positive oiba fall adugi wani I am very happy today imai ben jing mayam aduga organization da mai pubi ahalamal chilnau sing punama koi struggle chathagini we have to continue our struggle for existence ki wala amne jikti adubu punamakshi legislation ga mari leina ba poti oi politics ni laktori di without political negotiations dialogue tawdana yana ba puruk kai dagi oidoi sum nakal lebna bani yaroi madagi di leiriba system asimang da rainti ki wakalon maya mama yaudragadi rainti yaubi no haragadi tawri thokti rainti ni how can we avoid punamakshi yengwaraga koi nupi miyamgi iho punamasina sai koi oja Indra Kumar na yam phasana haibi gare political class kharadi di yam hena tangai phadaba leireng kale koi masengi understanding ama purukna bo hona bada koi kanna hona mina batai yari ba makai koi punjinna work tong mina ba chungani adi mathakta rainti ki warep na purakadu port mayam ama koi masen ngakta lambi da lang ngakta su yadri for that matter aikoi gi mihut khan bai bisi ganatantra gi chana pathak ki matung in laibani worldwide primitive society samar ngamar ko in leiram badagi matang lakta minai loi bagi samaj leigre ko ning thau pan bagi juk leigre hoji capitalism gi yak launa hailak matam amani sigi matung da ahong ba karom da lakadori punumak tu itihas na tum tor khigani there will be changes and the continuance of our struggle will have to continue koi thengna da badi yaro e sai ngang riba mayam do inscription jargani ko aduna si lakan de khoi da aphaba ain semba mi changi aphaba ain semba do sai ngang na riba ganatantra gi chana bi pathap to Manipur na South East Asia da ahanba oijragasu ai khoi na tawgdo ba thabak sing da di ai khoi gi mihut khanba matam da mihut si chumna khanba ngami bra wahang amani legislature sing yaudana yana ba karam purkadori oithok to wani adudi aphaba mi khanna bo hona bada aphaba sarkar lakna bo hona bada aphaba mi khanba darkar oi aphaba mi khanba dudi what about our election ti kamdori gi whether si chumna tauba aduga nampu hapu yaudaba paisa yendaba niyom chumna prajana apamba mi khanjaba election du oiribra madumadi oideku so there is a need ngasigi demand da kona thabuk togudogdi make election free and fair election chumna tau haiba slogan am pura ko koi struggle chathabtari aphaba mihut khandana aphaba sason leiba yaroi madui damakta ain ngaktan leraba akhoi khuttu leiba pot amane ba khoi maram de khoi loina voter oirim tro aigi apamba mi the vote pija baisi ganatantra gi sana pathap si mang pire iba opportunity amane ba why not we utilize it ano leribo organization sina idi hojik yengbiu panchayat hairo municipality hairo chingi autonomous district council election amat tawdre ganatantra gi manung dadi prajana sahi mari or manga gi chana bi constitution di matungina election amung tawdana prajana pamba mi khanja baisi taurim netro adu huji grassroots level da leiriba ganatantra gi khusa khongsa pun muksi amat lenghandraga karamaina solution purakadoriba prajada shakti sinnadana prajagi hak manghalaga achumba aphaba ain karamna semakadoriba punamuksi yengaga ngasdi electoral reforms amasung
election chumna to senja thumja to ganu vote ki dong ta paisa yen ganu ko aki ahan khang to holaga vote nam na kana bo na ganu hai bisibu ko imai ben jing na hai bada praja si ai di ngasi di right time nen khal si yaudana solution di puruk budi yaro ai si practical aspect di thamja bai wani ko aduna naina imai ben jing ya sai di ngata lag ai sum yeng jerim ni no na mai thong ji gyan ta na kari no phaba khara di ya pang na dor su chi aga I pura dong ni ka hai bagi wakhal da yam thamoi seng lak yu ma le ba ai na khanjari bi chu mong bani na khanjai tha ji ai yam sang na matam lok jaroi adubu loisel lak pada ahanba ngasigi numit asida 1948 ta darbar da phanggiba ahanba assembly maduda irabot na warol ma pirakhi madum tangdi ai pathok jage khanji manipur ki ahanba assembly da irabot ki warol माननीय सभापति अमसुंग परिषद की मेंबर पुनमक नुमित असि मणिपुर प्रजाना मतम कुइना तालकलबा खौरांग नंगाइनरबा असेंबली की अहानबा मिफमनी मणिपुर की चिंग तम की प्रजाना खंजब प्रतिनिधि पुनमक तिनदुना खन्नरगा मणिपुर की याइफब पुरुकनबा लैपाक की लाइबक लेपननबगी अहानबा नुमितनी नुमित असि मणिपुर इतिहास की matang amagi ahoba puyada tahawragdaba manipur praja punamaki nungairaba numitni numit asida election phawba taw khidaba maugi pratinidhi mihut yawhandaba election da karaba krishok sabhagi member jail da leiriba warrant yawdaba aduga member suna phamdaba simtang de nungaiti member suna phamgide adugini aina thamjari bisi election da dugi maru iba tungda lakado ba poram adu irabona madi underground ta dan phambi yahon khidre maramaduna assembly sigi importance masina tung koina pirakadoriba sapu madu punamak tu khangna irabona ma phahan basu yadaba upai di leitaba maduda magi warol si assembly की member सिंह member यांखे हुमदोइनी इराबोर से उलोगदोगी काये कृषक सभा की मिहुट अमोइना मदुदा माना यंथोखिबा ngasiगी नुमित असिदा assembly अदुदा नैनगिबा वारोल अदु आइना सुम थमोइदगी मसी ngasiगी नुमित मयाम ममांग खितंग थमोबु चुंगदाइन तौजबनी आई लोइन पाथोक जरोइ मसीगी डॉक्यूमेंट से organization से सिनजगे लेइसु लेबनी गूगल द लोइन याव पोरबनी सुमाइना थमजरगा अखोई कोने तौगदब थबकसी ngasiगी नुमित असिदा नैनरिबसी थबक ओंथोकनबगी खन्न नैनब अमनेब ओंथोकनब ngamnab honabdugi honagदोरिबा तसेंगना अवोनब पुरकदोरिबा मिसकसिंग अदुदि सिदा लेबिरिबि माइंदोन सिंग सिलनाव पुनमनि मरमदुना सुगुंबा थौरम असिदा अखोई लिसांग सिन जथरकपा ngasisu मफम कयाद असai मीडिया की चिलनाव सिंसु उनगरे मोय मफम मरी मंगा चेंजगे हाइदना हाना खचित मोय हंगनिंग बखरा हंगगा चतखिबनी ngasi si yang popular or punumit amo oikhalei neba uju ki leiba phiom sinisu amuk ke hena empower tawi masida aikoi akhang ai hei amasung field leiriba chechel sing still now punamangna aikoi yariba makai punna neinabagi tangai phadaba ma leire habisimadi khangbiramgani aikoi mai leidun chen be suyaro adu mathakta koi furup amatagi wanati leipak sigi wani khunai sigi wani lagaiba poti punamasi thamjaraga ngasi mai pangna pangthok ngamba sigi dama organizer sing boina amukana tawim khangbo uchabgaloina thagachari imai ben sing thongna leibiu aikoi lanai si thengnari bu struggle sini adudi khare hena nainaba amasung ज्ञान हेन लोक्सन मिनबा पुन थबक तौमिननबगी वखल दुदा अखोई आंदोलन मखा चथगिगनी थैंक यू वेरी मच
Thagasari kai khumnazari ba mi goina panjarabada Dr. Moirangthem Narasing, veteran politician. Koi ngasigi mi phambasida yamna sugaina afaba lenga amal hen bahbasi koi praja gi yamna mathau tai habasi yam sugaina sutak pirami aduna hainingai litena ngasigi thorombasida CPS oina lengbirakna ba haijaba matamda su achenba kaithok pidana lengbirakpa ado ngasigi thorombasida su miyamda yamna maru oiba wafam chen thambirambagi damakta hainingai litena sarbu thagatjeri Mathang asidi ngasigi thoromasigi Preston ki pampam dang the lengsin biriba aduga ngasigi Committee of Civil Society Kangleipak issue Preston ki thopu biriba ikai khumnazariba tamo Jitendra Ningomba ngasigi samlapa waron khara miyamda tham binaba nolok nani singja ai Ahanba da mang the lengsin biriba Ima Singbu Kok Nonjari Masigi Kangleipak Manipur ki Puwarida Meeyamgi Ahanba Leingak Leikhiba Numit 18 October si Pangthorkpa Committee of Civil Societies Kangleipak CCSK na Pangthorkpa si Mapal Tarar Shure Handaksiga Ta Handakti Tongan ba organization mayamosu masigi importance aduga magi numit sigi significance si khangmana marum oidana atop topa tongan mafam singdisu pangthok piri masimag yamna laibak phabani maramdi numit si khwaidagi ekhoigi itihas ta ekhoigi puwarida yamna yam sakthok siningai oiba aduguma numit amani haidare hairiba sakthok siningai numit asida Committee of Civil Societies Kangleipak CCSK na pangthok saba numit sigi thorum sigi Dais the Lengsin Bedeba, Toido in Nika Kumnazaraba, Quigi Torum Sigi, Sigas Oina, Lengsin Bedeba, Ikai Kumjariba Tamo, Dr. Moirangthem Narasing, Equi Pumnamaki, Ras Nitigi, Amadi, Equigi Anoba, politician Mayam Singamanung, the Quaidigi, Equina Satok Java, Aduga Makomahak, no Haidadi, Equin Injega and Kanjaba, Adukma Halibuna. Ngasigi dais the lengsin biba amasung lengsin bina haijiruboda yabirakpa du kidam CCSK ki maikedi yamna thamoi sengna khoi nunuk subuju khoi phungdok seri matangda maru oina khoi gi TH Waja Bharat hujiksi CSS EIP Manipur University ki associate professor oina lejabani amasung CCSK ki advisor unasu leibibani ado wafam khara thammiramba adu gi poksu yamna ikai kumna buchari lonena khoigi ozaki Indrukuma Danamanjuri University ki associate professor oina political science ki aduga Manipur ki anauba khoigi young oiba yam genetic anauba wakhalon yam lonena anauba mirolbu khoi takpi reba ojabu sui kai kumna buchari aduga halibungo Hana Matamagi NISPC ki former chief engineer Obiramba duga CCSK ki thawak thorum khudumukta ma manakta chacharaga koi tanajaba adugumba hal ibuna das lengsin biba dugi namsu nungai ba pongdukchari ngasi ki thorum sida ena nungai jiribadi Committee of Civil Societies Kangleipak CCSK na pangthokchaba sikumna thorum sida aina isamang aina kokomida coordinating committee on Manipur integrity Kokomida Lejaringida Akoi Mamangi, Hokiba, Hujuk Chatariba, Lucian Ribalal Sida, Maikei Digi, Quigi Imaleba, Idamdum Sibu, Kandabayadi Hedna, Song Tok Pirakpa, Maikei, Quigi Areagi, Quigi Nona, Tonapona, Quigi Imalebakidum, the Katokton, Song Tokchariba, Quigi Organization Mayamama, Aina Kokomida Ladingida, tied up when a Tonaraga. Akhoi cooperation line and coordination oina lainaraga thabak tawpigiba mayam amakak aina kokomi di kitang lapthoga CCSK de leire sukumaini program ama khak pangthokadaba lei sita mayam lakpiu na haijarubada hara hona lengbirakpa pumnamak ai kokno khurumjari ai ngasi lakpiribo mayam singida ai pathoksake maruina all Kongba United Club organization akurku gi team aduga Uripok Apunba Nupilup Unalgi aduga Uripok Apunba Club Coordination Committee of the club and organization Kokoko Irilbung Bamon Kambu Kairao Langdum Sandrok Thiam Pawi Leviriba aduga Pumlogi Apunba
ꯑꯩꯈꯣꯏ ꯀ꯭ꯂꯕ ꯑꯗꯨꯒ ꯌꯨꯅꯥꯏꯇꯦꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ ꯅꯝꯕꯣꯜ ꯎꯂꯧ ꯅꯝꯕꯣꯜ ꯑꯗꯨꯒ ꯎꯂꯧꯗꯒꯤꯅ ꯑꯩꯈꯣꯏ ꯑꯣꯏꯅꯥꯝ ꯐꯥꯎꯕꯒꯤ ꯅꯥꯛ ꯌꯦꯠꯇ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯤꯔꯒ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯦꯇꯥꯒꯤ ꯃꯈꯥꯗ ꯂꯩꯕꯤꯔꯤꯕ ꯑꯗꯨ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯈꯨꯔꯥꯏꯔꯣꯝ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯥꯏꯗꯒꯤꯅ ꯈꯨꯔꯥꯏ ꯁꯣꯑꯣꯝꯕꯨꯡ ꯌꯣꯔꯕꯨꯡ ꯂꯝꯂꯥꯏ ꯑꯃꯗꯤ ꯅꯣꯡꯄꯣꯛ ꯀꯛꯆꯤꯡ ꯐꯥꯎꯕꯒꯤ ꯑꯦꯔꯤꯌꯥꯕꯨ ꯗꯣꯃꯤꯅꯦꯟ ꯇꯧꯔꯒ ꯌꯥꯝ ꯋꯥꯛ ꯇꯧꯕꯤꯔꯤꯕ ꯃꯦꯛꯁꯤꯃꯥꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯒꯤ ꯑꯃꯅ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯀꯨꯝꯕꯤ ꯍꯥꯏꯕ ꯑꯦꯔꯤꯌꯥꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯀꯥꯟꯗ ꯀꯟꯇ꯭ꯔꯣꯜ ꯑꯦꯟड ꯀꯃꯥꯟ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯂꯤꯗꯔꯁꯤꯡ ꯈꯨꯔꯈꯨꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ 1 2 3 4 5 6 ꯀ꯭ꯂꯕ ꯇꯔꯨꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕꯁꯤꯡ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯊꯧꯒꯥꯏ ꯂꯧꯕꯤꯕ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯑꯄꯨꯟꯕ ꯁꯦꯝꯕꯤꯔꯤꯕ ꯀ꯭ꯂꯕꯀꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕꯁꯤꯡ ꯑꯗꯨꯒ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯀꯤ ꯃꯌꯥꯗ ꯌꯥꯝ ꯆꯥꯎꯅ ꯊꯧꯒꯥꯏ ꯂꯧꯕꯤꯔꯤꯕ ꯀꯣꯀꯣꯃꯤꯅ ꯂꯝꯐꯦꯜꯒꯤ ꯑꯦꯔꯤꯌꯥꯗ ꯊꯕꯛ ꯇꯧꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯅ ꯊꯧꯒꯥꯏ ꯂꯧꯕꯤꯕ ꯍꯧꯖꯤꯛꯁꯨ ꯂꯧꯕꯤꯔꯤꯕ ꯁꯅꯥ ꯀꯩꯊꯦꯜ ꯂꯝꯐꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕꯤꯔꯤꯕ ꯀ꯭ꯂꯕꯁꯤꯡ ꯑꯗꯨꯒ ꯀꯣꯛꯇ꯭ꯔꯨꯛꯀꯤ ꯂꯥꯛꯄꯤꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯑꯪꯊꯥꯗꯒꯤꯅ ꯌꯥꯔꯤꯄꯣꯛ ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯀꯩꯅꯣ ꯐꯥꯎꯅ ꯌꯥꯎꯔꯒ ꯂꯩꯕꯤꯔꯤꯕ ꯅꯣꯡꯄꯣꯛ ꯄꯅꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕꯁꯤꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ CCSKꯒꯤ ꯀ꯭ꯂꯕꯀꯤ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕꯤꯔꯤꯕ ꯑꯣꯂꯥꯀꯣꯒꯤ ꯀ꯭ꯂꯕꯁꯤꯡ ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜ ꯃꯥꯟꯕꯤꯒꯤ ꯂꯩꯕꯤꯔꯤꯕ ꯈꯨꯟꯉꯥꯛꯄꯁꯤꯡ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯒ ꯃꯩꯇꯩ ꯂꯥꯡꯉꯣꯜ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯝ ꯆꯥꯎꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯀꯥꯡꯕꯨ ꯁꯣꯏꯕꯝ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯀꯣꯡꯕꯗ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯔꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯀꯛꯆꯤꯡꯒꯤ ꯂꯩꯕꯤꯔꯤꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯝꯗꯝꯁꯤꯒꯤ ꯑꯆꯧꯕ ꯃꯥꯏꯀꯩ ꯑꯃ ꯄꯨꯕꯤꯔ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡꯒꯤ ꯗꯤꯕ꯭ꯂꯞꯃꯦꯟ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯇꯛꯗꯥꯜꯒꯤ ꯀꯥꯡꯕꯨ ꯈꯨꯔꯥꯏꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯑꯁꯣꯛ ꯑꯄꯟꯗ ꯌꯥꯝꯅ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯩꯅꯣꯗ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯈꯨꯔꯥꯏꯁꯤꯡ ꯑꯗꯨꯒ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯊꯧꯕꯥꯜ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯑꯗꯒꯤ ꯆꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯀꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯒ ꯈꯣꯡꯃꯟ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀ꯭ꯂꯕꯀꯤ ꯀꯥꯡꯕꯨ ꯑꯗꯨꯒ ꯍꯩꯔꯣꯛꯇ ꯂꯩꯕ PPPFꯁꯤꯡ ꯍꯥꯏꯕꯗꯤ ꯄꯤꯄꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯑꯗꯨꯒ ꯍꯩꯔꯣꯛꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯀꯃꯤꯇꯤ ꯑꯣꯐ ꯐꯣꯔꯋꯥꯔꯗ ꯀ꯭ꯂꯕ CFC ꯊꯣꯡꯖꯨ ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯄꯥꯁꯣꯏꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗꯤ ꯏꯃꯥ ꯍꯣꯏꯅ ꯑꯩꯅ ꯂꯣꯏ ꯀꯣꯟꯁꯤꯟꯖꯔꯦ ꯌꯥꯝ ꯌꯥꯡꯈꯤꯕꯅꯤꯅ ꯄꯨꯝꯅꯃꯛꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯇꯥꯕꯤꯕ ꯂꯥꯛꯄꯤꯕ ꯑꯗꯨꯒ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏꯅ ꯎꯠꯆꯅꯤꯡꯉꯤꯕꯁꯤ ꯃꯌꯥꯝ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ 18 ꯑꯣꯛꯇꯣꯕꯔ 1948ꯇ ꯃꯇꯝꯗꯨꯗ ꯂꯩꯕꯤꯔꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯕꯒꯦ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯃꯒ ꯀꯔꯝꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ideas of Manipurna ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅꯗꯤ ꯁꯣꯟꯅꯕ ꯃꯅꯤꯄꯨꯔꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ 1948ꯇ ꯂꯩꯔꯝꯕ ꯄꯣꯠꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯔꯝꯕꯗꯨꯒ ꯉꯁꯤ 2024 ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥ ꯑꯁꯤꯒ ꯑꯅꯤꯁꯤꯒꯤ ꯀꯟꯇ꯭ꯔꯥꯁ ꯂꯥꯛꯄꯁꯦ ꯃꯁꯤ ꯀꯝꯗꯧꯅ ꯑꯩꯈꯣꯏ ꯀꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯗꯨꯅ ꯉꯁꯤ ꯁ꯭ꯀꯣꯂꯔꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯇꯣꯄꯤꯛꯁꯤ ꯑꯩꯈꯣꯏꯒꯤ CCSKꯅ ꯄꯨꯊꯣꯛꯄꯗꯗꯤ ꯆꯍꯤ 10 ꯁꯨꯔꯕꯅꯤ나 ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯣꯄꯤꯛꯁꯤ ꯑꯣꯜꯂꯒ ꯂꯥꯛꯄꯅꯤ ꯑꯣꯜꯂꯒ ꯂꯥꯛꯑꯀꯥꯟꯗ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤ ꯀꯥꯎꯔꯤ ꯀꯔꯤꯅꯣ ꯍꯨꯟꯗꯣꯛꯃꯤ ꯀꯔꯤꯅꯣ ꯈꯟꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯇꯥꯏꯝ ꯂꯤꯃꯤꯇꯦꯁꯟ ꯂꯩꯕꯅꯤꯅ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯃꯃꯥꯡꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯂꯥꯟ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯩꯅꯣꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯔꯣꯜ ꯀꯔꯤ ꯂꯧꯕꯤꯒꯦ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯐꯨꯔꯨꯞꯀꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝꯗ ꯀꯔꯤ ꯂꯧꯈꯤꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝꯂꯣꯟꯅꯕ ꯀꯩꯅꯣꯁꯤꯡꯁꯤꯅ ꯃꯤꯇꯣꯞꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯅ ꯂꯧꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯃꯒ ꯁꯦꯝꯖꯕꯅꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯏꯟꯗ꯭ꯔꯀꯨꯃꯥꯔꯅ ꯉꯥꯡꯕꯤꯈꯤꯕ ꯏꯃꯥꯁꯤꯡ ꯑꯗꯨꯝ ꯈꯪꯕꯤꯔꯕꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯝꯗꯤ ꯇꯧꯔꯝꯃꯤ ꯍꯥꯏꯗꯣ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯀꯩꯅꯣꯅ ꯉꯥꯡꯕꯤꯈꯤꯕ ꯑꯣꯖꯥ ꯚꯔꯠꯅ ꯉꯥꯡꯕꯤꯈꯤꯕ ꯑꯗꯨꯒ ꯑꯀꯜ ꯂꯥꯜꯃꯅꯤ ꯉꯥꯡꯕꯤꯈꯤꯕ ꯃꯌꯥꯝꯁꯤꯡ ꯃꯗꯨꯗ ꯅꯠꯇꯅ ꯉꯁꯤꯒꯤ ꯅꯣꯂꯦꯖꯁꯤ ꯂꯩꯕꯤꯔꯀꯥꯟꯗ ꯍꯦꯟꯅ ꯊꯤꯖꯤꯟꯕꯒꯤ ꯍꯦꯟꯅ ꯈꯪꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯅꯤ ꯑꯩꯈꯣꯏꯅ ꯀꯣꯀꯣꯃꯤꯅ CCSKꯅ ꯈꯟꯖꯔꯤꯁꯤ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗ ꯑꯩ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯗ ꯈꯤꯇꯪ ꯗ꯭ꯔꯣ ꯇꯧꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏ
irai lai ba wakhalu namada ekhoi ngasi thingneru bulan se ha na mamangai da makhoi ni siem ki ba plan amagi makha da tawrokpani haidana aini ko komi da laining de su sigi lan se arai ba lan nate ekhoi ni thingnagadru lan se ekhoi yengna bu kana who is our real enemy ekhoi gi ayikna bu si kana no khangdabida ekhoi masel se amaga hunabi amaga lauknabi tawrkanda matam ke haukhre adubu akhoi na haise ki bagi matung na lan se landa amu oirame haiba sing asidi ima ibel sing aduga lakpiri ba leader mayam sing khangbiram lagani akhoi ni stand dogi badun lan se landa amani akhoi na target togudu si kana donon ana haise ki bo matam do di kisting khoi miyam sing sentiment ni hen gidana haitare hairu de bo mayam su haibira ki ba lei du bojikti oire adubu aina ningjeng ibadi akhoi na khwaidai number 1 orisi Christian state ama Shimbagi Manglan Amagi Makada Satarik Palana Christian estate in Fuji Hire, Chin Cookie Semanena, Sigi Christian estate Kanana Putukibuno, Sigi Matang Kitan Tamjage, Nasigi Numitsiga Marilena, I quit 1940, I quit 1947, I quit Manipurna, India, the Pundrigi Mamanga, Anishu Maling, Lanjo. Ani shubala langi lan suknar batanjasida matamumda akoi matamudugi United States of America gi president or Roosevelt amadi matamduda yamna powerful oiba America gi agonigi England gi prime minister oiba akoi Churchill ga ani si yamna kana wari sana ki batanjam lai kaino da Allied force ke Axis force ka masigi lan sida maru oina akoi gi Asia gi thangba maikai sida yamna Japan nising ga chauba achauba influence ma lakpo ne maro modina England ga aduga France ka aduga mising oiriba khoi America chi mukhuji kirap lei haidare masi lan je mai pangne ne bugde kamdong na masigi lan je thingnaga dege masigi ani suba malem si lanjau kamdong mai pangne ne ge hona bo matamda aikhoina matamudu da sinagi hojiki mokse tang oiri matamdu sain kai shek ne no lermi magi anu bo wakhalo no motor kanda mana America gi president chalaka America gi Roosevelt ga wari sana kanda Hujik Leriba, Second World War se, Masi Isiagi condition my pang and never get India Uba politician may sing park and India may sing say, Equida, Equi England Lomda, Equi the Mating Pangalasi, Aduga, Quilan, my Pakani, I walk alone Puturkanda, Adudi, Makoina, Matamdu the Leba, England Gikano sings in the Britain Gikano sing Anishuba Malan Gilan say, Sunto showed the my pa, Aquina my Pakani, my pa motung the Nakoinin Kata was so pig in him. Makuni promised one. Second World War still were Kanda, a quick colonial Mayam, I know colonial Mayam since they didn't cut them but PP, high Tanzas, Maduki Tanzas, Britain, the October agreement, Mukaklegi, agreement, Britain Parliament. Adurikanoda, India, say, Brahma, see, Kanagi Makada Lebno, Britain Gimakada Lebni, Aduka India Sukana, Makalebno, Aduka Britain Gimakalebni. Adu the Second World War, the Lower Motunda, commanding the Tangadege. Sigi position kamai thamgadege ado India na tongana ma thamani yes amana England na tonga kanona Brahmana tongain thamani aduge marak sida behel amakak lai Himalaya singchao singsigi loi tharak pada mathang duk toraga Assam gi Sadia Singh Hills so madudigi la akanda Nagaland gi kai lae Manipur digi kai lae Mizoram lae Lusai Hills asai gozana sai Purbanchal state ka haibido adu la ki Tripura la akanda adu digi kumdar kanda huje ikoi kuki Signatari Jaga Sin Hills, Arkan, Yadu Target Samudra, Masigi Bell say, Masigi Singsi, Tongan, Tamana, the Makuna plant over Hogre. 1942, Matamdugi, British Parliament, Makuni, debate Matawi, Aduna, Makun Dugan, Tamakan, the Hariba Jagasi, Tonganba, Jagama, Shimhurusi, and Makuni plant of Guni, Hariba plant of Bunpasi, Manunda, Matamuda, Equigi, Britain, Quaidigi, Larry Shuaiba, Oxford University. Colonial history scholar moiba Professor Regional akoi Copeland se man idea se puthor pani man idea se puthor kanda 1942 da matamdugi akoi ki British ki parliament ki cabinet kano oma oina leiba Sir Stafford Cripps misnga loinana lakpa matamne matamduna lakpa matamda sigi lambi je tongana sigi area se tongana thamnana bi idea to mamangi idea du na ina liri se adugi thamnana khona matamda matamdu Mahatma Gandhi sunja kide aduga Aikogi, who is among the Panugiba, Makanon Suyaki, the other. Aikogi, Hisam Irawa, Lamjan Minusaki. Madu Christian Stadium, same they have already planned Lake Rabne. Moduki plan do, Cook
British Tokra, Queen Nikata, Madu Matunda Probranson is a shame the Nabano, my Indiagi colony, Amputore, Adu Yakre, Adu Matundum, Kong Nagra Matunda, Madugi, Idea Dugi, she Linkalama Canoduna, Sina Canozina, Vakogi, Christian Gi, Toy Yogjoba, Kangusina, Adudigi, Linkalaga, Adugi Pote, Jelengam Ko Putorpone. Jelengam and Uji cookie Guinness and number cookiness and a maido. Marudiki cookiness and do cookiness and the Panganabotamda, Kanagi Mateng Logi, Habitam, the Matamum, the Professor Copeland, Sanagiba, Putuki Bamagi, Croissant is a dumb same number, Madugi Aida to never, Adugi Aida Dugi, land to never see anything in this. Aduna, Masigi Lansi, Aina, Yamna, Ilaibo in Ubudi, or Ubiganu Nubulani. Lance koi mai pak tab diya de adubu aikoi no je hangi se hojik su ima ibin sing na mayam hairi akuni sari karino lance kanana no kanagi mi changchangi India global mini cookie gi mi changchangi kadu gi mi changchangi ba sidani la kadu mi changchangi ba aduna aikoi bu na kana ori ba aikoi si India masa oi bar oi dabra aikoi India masa ni hairi India masa amu ori kan aikoi gi mi changchang da moge makoi mi changchangi di kari gi no hairi tirek pu matam dadi Masididi, Aidi Amuksu and Hijage, BJP Giwanate, Congress Giwanate, Congress na Palamuzo, Amana Palamuzo dum Togani, Makui Sataba, Todraba Yadra, Makoki policy, Migi Makata Torpani. Sigise, Imaho understand Tobio. Aduka Ekoi land, horrible Koju, Kamina Karigino, conflict of two interests. India gi haibal lebak sigi India haibal lebak sina makoi de putokiba akoi gi haidare makoi gi moi morona akhanda wara taido greater India achoba India ama oirok na bagi lambi mada mang thar kanda hoji hairiba akoi gi India ga thangnaduna leriba akoi chin haiba hoji hairiba chin tongana lebak tani haiba kangu sige masi si India na occupy tawya na ba aduda makoi na mating pangsin mane sima Mating Bangiba, Karigumi, Mating Bangi, Asai, Indiagi, Manatungan, Baleba, Matabatagadi, Indiagi, Makadal Henduva, Atudi Kamaitungan Taru, Midi, Brahmaga Pulidudi, Mainmark Pulidudi, at the Mainmark government Yakadria Rodra. Questionamalize, Mainmark government Rodra, Mainmark government Shishu, Kay, military Huntana. Sasanda within India democracy set Paleba Gamana, Indian democracy Santokuse, my homes and Aduna, democracy Junta Lotoga, democracy and never democrat, Maquina, democracy, Charlie Baleba, government, Junta, military, Junta, Junta, Charlie would do to any never democrat, Aduda, land, horrible convulsion, Indiana Mating Pang on him, as a part, Maduki part of maneuver. Adunani, PDF, Kula Kulai by my Miori, Kulai by my Biori. Kanagino main margi, adu inana padi, inani yinkindi, Ateginati, Asom the land to Honba, Asom the land to Honba, Adugino, Adu Aquida Mulan to Holisicari. Pare Asom the land to Holidia, Aquida Mulan to Holisicari, and Imam with Dragati, yes, Monsieur Policy Umsulari, Kari Police no have India government now, Meeyamgi Shakut Kurba, Leibak Mayam sing among the United Nations star, Aquagi, military council, Lidana, Beto, Warpine, and the Bogdam, Mokuina Ato, Lambi, which is Sangali platform Mumada, Hyper platform, which is Sang Mumadamda, Hujibuchi, Atopa Leibak in Yadi. Huji Beto Warpine Sikanakano, United States of America, Anisubata Canano, Russia, Omsubata Canano, Rakano, Hugi, China, Adimari Subata Canano, France, Mangasubata Canano, England. Taruk Subata Canano, Indiana, win and never one hour. Aduna, hide a beto powers a pipe taragadi, any labak amagi labak, pretty with the labor, labak mam, singumungi, Karikum Tokumo Tokumatam, Daman, interpreter Bungame. Adugi, Porto Pibungam, Nanabakidamda, Maduki platform, the Panganabakam, the Honor Pomatamda, quite like theatre, India, the cook cheese, you know, Habumatamda, Manipur, the lady Balal, Homayam sings, insurgency problems, Masi Amu Oi have. Karigino Hargadi, Nangna, Apavaleba Amu Werekanda, Atopaleba Amagi, Yam the Satiba, no item Kudung Tiba, Pankanda, Nang the Sangelica Mating Pang, Goodaba Nangna, Nanginaraba, Narebak, Narumdum, Najati, Manipur, the Libomam, human right, my Kongong Nargana, Nanga Kamaito, Maduki platform, Pangudono, hide in Atopaleba, he reject or Paneva. Adurigadi, Maruina, Indiana cook cheese, India. Jammu and Kashmir insurgent movement ga aduga akoi India north east lady ba akoi Manipur insurgent movement se masi lo sinna bhona ba se masi India ga atoba
taugai fadana tawdaba yada posak ama oi haiba madugi madu moine hek occupy toxin gi targadi makoi asai gi platform de phangdoine aduna madu platform de phangnana bugda mukta by hook by cook leiriba khoi la lahu mayam singche losinna bo pot amoina maram oidana ai khoi da nongoi kana na ka bai i asai haibado kana na ka bai i cookie singna ka bai karam cookie pdf sing adu sijina bane Malaysia loi lai nere mise kari gino moi na khoi kapuk dik kaino cookie sing ja khoi su da leba suspension of operation da leba ja khoi operate to gudab ne mo khoi wuro to gudin ja hai bo bok to bi se adu na maram moidano lambi du chikinar ki bane ba adu oi batar ga di ai khoi na uje ai khoi gi yeng na bu kana no who is our real enemy ji kana no ai bodo ai khoi ni khang ga thawuk sangsin mo thawuk tai adu khangdana hojikti ai khoi marcel ima maina pai bi marcel gi marak khana hale CSO to bomayam singi marakta khana hale rajniti tokjab kangu marakta khana hale khana bagi khana bomayam uheli se masisu as a part of the plan India government gi plan amo oi haiba sigi plan si digi ekoi kamdong na madu dig ngak tho ho gi digi haiba potune ba aduna matam du da 1948 da leramba ekoi gi matam du da vote karaga lerami ba karaga karima mikal da karaba mayam singtuna kamdong na awon ba manipur ama semna bhana ba tamda leiriba furup ligi leiriba mayam singdo madu amaga manhandana man si olesi haina apun mo manipur sing bido hoksi aikoi mathok matare ba ngasi di aikoi na idea aso manipur da aikoi ngasi aisu lauri mayam su CSO mayam su lauri bu CSO mayam sing idea so manipur di lauri kanda aikoi masin punjin mangam libra potuni ngasi aikoi ma punjin mangam libra haibu hangduni yamna muru se ado ima khrana leiriba isu si gmari lena punsilo haibu waidi haiba ado aikoi punjin mangam bra punjin bada kari khudong thibale haibisu ima hoina khangbiyo ba akhoi di punsin na badu da changmuraga thabak tawru ama khoina punsin ma matam da kari wagi haibudi khoina khangjei haiba ima laibak iram da mu nungsi den tholei bo mayam singse masi ima laibak loi nungsi bang kane adubu magi wakhalon si amaga mana deba khara mana India gi manung da leiraga akhoi ningkha tamgudibni haiba ma akhoi haibadi maram da akhoi India gi constitution mangda ama khara mana akhoi India ga constitution mang chungya roi akhoi India sunga yaw de haibagi group ama adigi khara mana akhoi di ati di khangde noi gi congress ke mawalok de akhoi BJP khaktani akhoi nim pami di BJP na leba ngakdabni aduni akhoi himalay manipur ka nang tholei jina haiba ma amana BJP mawalok de akhoi di congress khaktani akhoi congress ke gi wakhan kharga himalay manipur kan gani haiba ma Sugma mayam sing haying pulla kanda wari longmina budu ne bulu de si imasi sim de khangbiyo pulo de haire pullani haying wari am lokanda congress ki mo si haire si yaroi khudi congress ni ade khudi BJP ni khudi BJP mo wa gang bu yaroi di kamai pundori wari ko longmina dori sigi sugumba maya amalai bagi khudong thibudo ekhoi ngasi di thengnare loina thengna mangak ni sinna haidong na dabani ekhoi di ai du sengna haidong wani adu oitargadi adudi nang ngasi nang no honerse nang ngasi khulai barise nang ngasi ahing tumdirse kegino imalay bang nuksi bagi natra adudi imalay bang nuksi ba haibsida mangda thamakanda imalay bang nuksi ba haibudu no mangda thamakanda nangi tongan ba color masudo aduna nakanda thamakanda aduda akhoi thabak tongminise haibani ma amasu ojuno nang lebaki demge thabakti tawridana adugi potuni adigi sigi pibunu lakanda mamangda akhoi aina sai mamangda panjikiba imasing aina mamangda panjikiba aina organization mayam panjikiba du imalay bakidam hujikchu songtui hujikchu chorni hujikchu cheli adubu manungda tungang maming malleiragasu aikhoina thabak ama tongminaram da coordination leinana cooperation leinana thabak tongmina bataragadi aikoi mai pakani haiba adu natragadi mana tongba tong taragadi madugi awabududi akhoi adum thengnaganeba khulai paiba ngak tangari hujikti khulai paiba na amana haibada akhoi masen hadona gaduri bro ima lebak nuksine iba lebak kanna honering de ima lebak ti kanjing de akhoi masen hadona gaduri haiba hangduneba sidi yam nureise aduna pumnamusi urakanda aina khanjabada mayamgi oina khara chen chongjabada mayamgi chilingeda
ꯑꯩꯈꯣꯏꯕꯨ ꯌꯥꯗꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯄꯣꯠꯇꯣ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩ ꯏꯁꯥꯅ ꯂꯤꯗꯔ ꯑꯣꯏꯒꯅ ꯆꯦꯟꯖꯔꯤꯉꯩꯗ ꯑꯩꯕꯨ ꯌꯥꯗꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯈꯔꯁꯨ ꯆꯣꯡꯊꯣꯔꯛꯏ ꯃꯌꯥꯝꯁꯤꯡꯗꯣ ꯃꯨꯟꯅ ꯌꯦꯡꯉꯨꯔꯀꯥꯟꯗꯗꯤ ꯃꯣꯏꯁꯤ ꯀꯅꯥꯅꯣ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯂꯣꯏ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯩꯕꯨ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯕꯨ ꯃꯥꯡꯈ꯭ꯔꯁꯨꯅ ꯍꯥꯏꯕ ꯅꯠꯇꯕ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯉꯥꯡꯕ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯉꯥꯡꯕꯗꯨꯗ ꯆꯣꯡꯉꯤꯕ ꯍꯣꯠꯅꯖꯔꯤꯕ ꯃꯤꯒꯤ ꯊꯃꯣꯏ ꯋꯥꯈꯜ ꯃꯥꯡꯅꯅꯕ ꯃꯥꯕꯨ ꯑꯃꯟꯅꯅ ꯍꯧꯒꯠꯄ ꯌꯥꯗꯅꯕ ꯋꯥꯉꯥꯡ ꯉꯥꯡꯉꯒꯗꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯑꯩꯉꯣꯟꯗ ꯐꯥꯎꯈꯤꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯗ ꯑꯋꯥꯠꯄ ꯑꯃꯈꯛ ꯂꯩꯔꯝꯃꯦ 이마싱 아이 이마다 하자게 에코는 파나 라르고수 이마 호이더디 ngakpibu ngamagi kono leibinina 아니 이마나 에데스 오브저지니 에코이다 아손 마마khak lerame masigi ason machi tabiribo mayamnasu khangni ani khali maramdi kainoda hojiksi mama laibak nungsibu singse mukda saruk ahum classified ahum thongna khaidokpa yai amana CSO singi wakta mama laibak nungsiga thabak tawba haibama amana intellectual haidare like su yam hairaga yamna bayamgi khangkanda laibak nungsibu wak kuto ma atopa mana akhoi kano yauraga khara pangan kalaga defense ki line da haidar ka defense ki line da hekjang laga defense tak tak tawba ngamba adugi line da laibak ngakpa ma laibak ngakpa ohum sine wuji leche aduna CSO singna ground gi reality khanga wak tok jabo matamda defense ki line da leibiriba akhoi gi adum mayam khangmina si makhoina understand kidang tawbiba CSO sina tawri si ni ko haina adigi mu CSO na tawriba thabakse natraga akhoi gi defense ki line na tawriba thabakse lari ga su haiba intellectual council singna mu phongoina piriko do idea do makhoina piro akhoina haiba idea je tawu ya de ne ta ti dingang ba heta leibak mayam mong di yon mai dare ko asmadi khulai pai sa do ide pai haibi ba adu asi punmuk se ahum se hairiba kangrup ahum se coordination leina bataraga di akhoi sungjong suri mai pakani haina aini khanjabani samara khana khala kan do ge lak pai akhoi CSO na thabak toribu kangu chingje CSO khaktan to bu yaroiba akhoi da idea pi ba mo mathau ta yeba idea pi ba miduna afaba idea implement to yaba action on to yaba thabuk pi ba makhoi pi ba thabuk tu da asai ge defensive line da leiba kangu chingna akhoi awabu ur kan da madugi negotiate to na kan da thabuk se sungju soina akhoi soidina mai pakani sigi coordination leimine sigi coordination do leimine gadi asai nang to mo kogre A kogre B kogre C kogre du oining bu oibi yare sigi posi ngasi lakpiri ba maru oina aigi kai khumnajari ba la area gi achok ba thogai pubiri ba lusing singi mafumda aina thamjabani ado aingonda thamoida phaugjaba potoni masimangna 100% right habadi nati chummi hare gadi masidu kun chengchenminasi la le gadi mutokminasi sine aduna hiding badi yamna lei ai isamuksu ai itihas ki satra moi history ki satra moi masigi topic su history ki mani su yam laina pot oi aduna hiding badi yamna hiding edubu sida losinjage lakpiri ba ima singna aduga lakpiri ba leader singna akhoi ngasi haiba numisidagi amuk hena akhoi ni isa khujikti matam sidi yamna chakhulaba matam amanina Google sta natraka kali khang ka 1948 kari matam togi ko na naina kanda akhoi hena sang problem da ama sanction min se haiba potuni aduga hujikta aina aroi bada ama hapsal kanda hujiki lan se akhoi ideas of Manipur ha amuk khangmine gi se akhoi ideas of Manipur da akhoi Manipur nungsigadoribra akhoi maitai nungsigadoribra haibu wahang si yam luba pot amon oi maitai nungsidoribra Manipur nungsidoribra si irai laibu oni swa answer bi yai nangna maitai do nungsidagani Manipur nungsigani na haina answer pi phujai adubu maitai nungsiba taragadi maitai nungsiba taragadi maitai na kari role logodage kari contribution tawgadage hoji imaleba iram den kan no kana bada haibase mathok tai aduga aroi bada ayam tang hoji ki ngarang su marasniti ki kangbu khara naga kuki moi thingna bada moi una bada yam chaw thogai riba IB gi eki misra haina hujuji nation ayam ga ani gi manakta negotiate tongna ba adu yawa yam chaw thogai loru eki misar ko bun pawan mamangi dili te chatpada aingonda wakfu mama hairake mayam chogui chami mayam ju kangwani akhoi Manipur gi itihas khange akhoi Manipur gi itihas nainare yamna si it is very complex issue
याम कम्प्लेक्स ओइब इशू मोय नोइसे अदुबो आइने खनबदा एस ए मैतै नखोय मैतै अमो ओइना नखोयना हुजिक नखोयना इतिहास ता लौरिबो रोल मयाम सिंदो अदु येंगा कांदा हुजिक इशू म मणिपुर इशू म थोलकप मतमदा ख्वाइदगी वादुसे नखोयनी अदुगा कई हागिदा अदुगा मणिपुर सिनी हेना पबत हेना चौखटबा लेबा अमु ओइबो मतमदा ख्वाइदगी नुवाइदुसु नखोयनी अदुना नखोयजी कनानो आता असैगी मेजॉरिटी है असै ओजा कनो ओजा एसोसिएट प्रोफेसर कनो हाबिगिबदो अखोइना पृथ्वी कनो थोक मतमदा मेजॉरिटी ना अचौबो रोल अमा लौइन हागिबदो असा हागिबदो लोइना नेबदा अदुना अदु ओइ कांदा अखोइ हुजिक मैतै सिंगा अखोइ करी स्टैंड लौगदगे अखोइ तुंग थेंगनेरिज करिनो ममांगी वारी अखोइ इना नैनजेने हाइरे ममांगी वारी 1948 की वारी नैनजे हाइरे ममांगी 1948 की वारी द नैनरका नंगासी अखोइ करी थेंगनेरि हयेंग दे अखोइ करी थेंगनगदगे हाबदो अखोइ कुपना तिलांगजोन थर मिनर कांदा मणिपुर इमालेबा इरमदम से तुंगी मिरोड की दमकता अफबा हेना फबा जेनरेशन अमो की दमकता तुंगी इसा इशुसिंग सिनरम सी हारे कांदा आई टेंशन जगे नु अमुकनी काय कुनुचे Thakasari hikai khumnazari ba mingwena panjarabada chitenda ningomba President CCSK agumagi thamoi go eba nungi wakhalon sing adu mayamda thambirami haninga leitana akhoi khudimakna akhoi tawgadaba ithaudang kaupadi akoina kai tawsigi habada akhoi punamak leminaba mathau tai haidana tamo chitenda ningomba na ngasi ki mifam masida thambiramba bo haninga leitana thagachabo Ngasigi Thoramasigi Chief Guest President of the Guest of Honor Namagi Magi Oiba Wakhalon Sing Mayam Punna Taminar Matungda Thoramasigi Loishilak Poina Oi Board of Thanks Bibi Nabagita Makta Kaushinzagi Sam Kuman Vice Chairman Organizing Committee Bu Kaushinzari ngasi CCSK Committee of Civil Societies Kangleipak CCSK na sahi kayagi mamangdagi lisang sitna pangthoktuna lakpa adungai haukraba puwarigi tangkak amagi haibadi 18 October 1948 ki Ahanba Assembly ki mifam ningsingba sigumlaba thauromasigi Chief Guest oina lingsan beriba Dr. Morangthem Narasing veteran politician Ozabu Ahanba maktada ikai khumnabu chari loinana asigi asigumlaba thauromasida asinba kayabu kaithokpijaktuna thauromasi mapung phan bibagi damaktada Organizing Committee ki maikaidagi thagat sabo phongdok chari loinana CCSK ki President oina pubiba Oza Jitendra Ningomba loinana Thiam Bharat Singh Associate Professor K. Indra Kumar Singh Associate Professor M. Lanmani Singh Former Chief Engineer Kai Kumnazariba Oza Singh asina silaba matam kaya bu kaithokpiduna CCSK na sinjaba program asida lengbirakpai damuktada ahanba muktada Organizing Committee ki taraptagi ikai khunabu chari loinana thauramasibu mapung bhan bibig damuktada thagat saba phongdok chari loinana asigumlaba itihas ki yamna maru oiba Manipur ki tungi lepak lepkadaba thauromasida akoigi tungan ba Manipur ki mafam kaya dagi lansiga mari lainana semkiba committee kayana akoi mamang takta president na maming oina panbikhiba sing aina nauna mugana ming oina panjatragasu ikai khumnabu chabag loinana thagat phongdok sari loinana asigumlaba thauromasigi ki da media ki lengsin bereiba print amasung electronic media ki khudingmak
loinana civil society organization ima maira paibi lup singi lusing basing amamdang oina lupki maming panjadragasu ikai khumnabu sabag loinan thagat pa phongdok sari loinana hena asauba daita lobiriba Jawaharlal Nehru Manipur Dance Academy ki holasibu waibagi ayaba pibiriba director amasung lengbiriba khudingmakpu sinjalangjarib taraptagi amuka hanna ikai khumnabu sabag loinana thagatpa phongdok sari. Thank you. Board of Thanks Pibiramba Sam Kuman Vice Chairman Organizing Committee Bu Thagachari Ngasigi Thoramasi gi Mayatang Banda Lengsin Biri Bai Kai Kumnazari Ba Chief Guest ki Pampam Langda Dr. Moirangthem Narasing veteran politician aduga President ki Pampam Langda Jitendra Ningomba President CCSK aduga ngasigi Thoramasi Guest of Honor and Lengsin Biri Ba TS Bharat Singh Associate Professor CCSK Manipur University, aduga K. Inder Kumar Singh, Department of Political Science, GP Women College, aduga ngasi guest of honor and election biba M. Lalmani Singh, former chief engineer, and SPC bu ngasi thoramasi gi ayaba loshin bagi ayaba to logjaraga ngasi gi tamakta di matang sida loshin jare lengbira liba khudima pu amukka hanna thagat jari amukka na khrum jare. Ningsing Zabamana, Langbir Liba Kudimak Akwiki Taromasi, Lord Matunda, Koi Lans, Makoi Pampunas, Saglan Masami Nabagi, Koi Sinza Langzari, Masim Sulo Nabak na Yawina Baning Singzari.